ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯆꯤꯔꯨꯊꯥ꯫ ꯆꯤꯔꯨꯊꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯦꯂꯨꯒꯨꯒꯤ ꯂꯣꯟꯅꯤ꯫ ꯃꯁꯤꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯆꯤꯇꯥ ꯅꯠꯇ꯭ꯔꯒ ꯂꯤꯑꯣꯄꯥꯔꯗ ꯍꯥꯏꯕꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯟ ꯑꯃꯁꯨꯡ ꯗ꯭ꯔꯃꯥꯗ ꯕꯦꯁ ꯇꯧꯕ 2007ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯏꯟꯗꯤꯌꯟ ꯇꯦꯂꯨꯒꯨ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯅ IMDb ꯔꯦꯇꯤꯡꯗ 10ꯒꯤ ꯃꯅꯨꯡꯗ 5.4, ꯄ꯭ꯔꯥꯏꯝ ꯚꯤꯗꯤꯑꯣꯗꯁꯨ 10ꯒꯤ ꯃꯅꯨꯡꯗ 5.4, ꯑꯗꯨꯒ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ 43% ꯐ꯭ꯔꯦꯁ ꯔꯦꯇꯤꯡ ꯐꯪꯉꯤꯕ ꯐꯤꯂꯝ ꯑꯃꯅꯤ꯫ ꯃꯌꯥꯝꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤꯗꯤ ꯍꯥꯏꯗꯣꯛꯆꯔꯣꯏꯒꯦ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯈꯔꯅ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯗꯣꯛꯄ ꯑꯁꯤ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯌꯦꯡꯕ ꯃꯇꯝꯗ ꯕꯤꯠ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯐꯨꯜ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯂꯥꯡꯂꯤꯕꯤꯒꯤ ꯃꯃꯤꯡ ꯈꯔ ꯄꯜꯂꯕꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯍꯦꯔꯣ ꯆꯔꯟꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯛꯇꯔ ꯔꯥꯝꯆꯔꯟ, ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣꯏꯟ ꯁꯟꯖꯅꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯅꯦꯍꯥ ꯁꯔꯃ, ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯦꯟ ꯃꯇꯨ ꯚꯥꯏꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯛꯇꯔ ꯑꯁꯤꯁ ꯕꯤꯗ꯭ꯌꯥꯔꯊꯤ, ꯖꯦꯂꯔꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯁꯌꯥꯖꯤ ꯁꯤꯟꯗꯦ, ꯁꯟꯖꯅꯥꯒꯤ ꯃꯄꯥ ꯀꯥꯔꯊꯤꯀꯦꯌꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯛꯇꯔ ꯄ꯭ꯔꯀꯥꯁ ꯔꯥꯖ꯫ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ꯫ ꯑꯩꯅ ꯄꯟꯖꯔꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯕ ꯑꯦꯛꯇꯔ ꯈꯔꯒꯤ ꯃꯃꯤꯡ ꯈꯛꯇꯪꯅꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯋꯥꯔꯤꯗꯒꯤ ꯇꯥꯔꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯕꯨꯁꯨ ꯑꯣꯟ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯀꯣꯃꯦꯟꯠ, ꯁꯤꯌꯥꯔꯕꯨꯁꯨ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ, ꯀꯣꯃꯦꯟꯠ, ꯁꯤꯌꯥꯔ ꯑꯃꯃꯝꯅ ꯅꯦꯔꯦꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯉꯝꯖꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯒꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯕꯖꯥꯔ ꯑꯃꯗ ꯎꯍꯜꯂꯤ꯫ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯅꯣꯡꯃꯃꯤꯠ ꯈꯥꯛ ꯂꯥꯎꯕꯇ ꯅꯠꯇꯅ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯖꯥꯔ ꯑꯁꯤꯗ ꯑꯣꯇꯣ ꯑꯃ ꯊꯧꯔꯒ ꯂꯥꯛꯄ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯑꯣꯇꯣ ꯑꯁꯤꯗ ꯇꯣꯡꯉꯛꯏꯕ ꯄꯦꯁꯦꯟꯖꯔ ꯑꯍꯟ ꯑꯁꯤꯅ ꯑꯣꯇꯣ ꯑꯁꯤꯕꯨ ꯈꯥꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯅꯍꯥꯛꯀꯤ ꯚꯔꯥ ꯑꯁꯤ ꯀꯌꯥꯅꯣ? ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯥꯃ ꯂꯨꯄꯥ 10 ꯈꯛꯇꯪ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯍꯟ ꯑꯗꯨ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯂꯨꯄꯥ 10 ꯑꯗꯨ ꯄꯤꯔꯝꯃꯕ ꯃꯇꯨꯡꯗ ꯅꯣꯡ ꯊꯨꯞꯄꯒ ꯌꯥꯝꯅ ꯀꯟꯅ ꯑꯣꯛꯇꯣ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯏꯕ ꯑꯁꯤꯒꯤ ꯃꯃꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤ ꯑꯃꯈꯛꯇꯪꯗꯤ ꯆꯦꯟꯊꯣꯔꯛꯏꯕ ꯑꯍꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯄꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯠꯇꯨ ꯚꯥꯏ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯦꯟꯅꯤ꯫ ꯃꯠꯇꯨ ꯚꯥꯏꯅ ꯑꯣꯇꯣꯗꯒꯤ ꯆꯦꯟꯊꯣꯔꯛꯏꯕ ꯑꯍꯟ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ, "ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯁꯔ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯄꯥꯎꯆꯦꯗ ꯏꯔꯤꯕꯗꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯏꯕ ꯑꯍꯟ ꯑꯁꯤꯕꯨ ꯃꯠꯇꯨ ꯚꯥꯏꯅ ꯊꯥꯡꯅ ꯊꯤꯟꯗꯠꯂꯒ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯆꯦꯟꯊꯣꯔꯛꯏꯕ ꯑꯍꯟ ꯑꯁꯤ ꯄꯥꯎꯆꯦ ꯐꯣꯡꯕꯒꯤ ꯏꯗꯤꯇꯔ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯃꯠꯇꯨ ꯚꯥꯏꯒ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯠꯇꯨ ꯚꯥꯏ ꯑꯗꯨꯕꯨ ꯐꯥꯔꯒ ꯄꯨꯂꯤꯁ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ ꯃꯐꯝ ꯑꯁꯤꯗꯁꯨ ꯄꯨꯂꯤꯁ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯠꯇꯨ ꯚꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯤ ꯑꯗꯨꯕꯨ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯠꯇꯨ ꯚꯥꯏꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯉꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯆꯥꯛ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄ꯭ꯔꯒꯊꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅ, "ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯃꯠꯇꯨ ꯚꯥꯏꯒ ꯃꯨꯛꯅꯔꯨꯔꯤꯕꯅꯣ? ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯔꯦ ꯅꯨꯄꯥ." ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯑꯣꯇꯣ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯍꯦꯔꯣ ꯑꯣꯏꯔꯤꯕ ꯆꯔꯟꯒꯤ ꯃꯄꯥꯅꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯄꯥꯅ ꯆꯔꯟꯗ, "ꯅꯍꯥꯛꯁꯨ ꯀꯤꯕꯔꯅꯤ ꯏꯆꯥꯅꯨꯄꯥ?" ꯆꯔꯟꯅꯁꯨ ꯀꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯝꯃꯤ꯫ ꯃꯄꯥꯅ, "ꯑꯗꯣꯝꯅ ꯀꯤꯒꯅꯨ. ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯤꯅ ꯃꯤꯀꯤꯊꯤ ꯑꯣꯏꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯐꯅ ꯍꯤꯡꯒꯗꯕꯅꯤ. ꯁꯤꯔꯕꯁꯨ ꯊꯧꯅꯥ ꯐꯅ ꯁꯤꯒꯗꯕꯅꯤ." ꯃꯆꯥꯅꯨꯄꯥ ꯆꯔꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯏꯜꯂꯤꯕ ꯆꯥꯗꯨꯕꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯪꯍꯧꯗꯅ ꯆꯔꯟꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯣꯠꯇꯨꯝꯅ ꯂꯨꯈꯝ ꯑꯁꯤꯗ ꯊꯣꯝꯗꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯆꯪꯉꯛꯏꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯆꯔꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯆꯔꯟ ꯐꯥꯎ ꯌꯥꯎꯅ ꯐꯥꯖꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯪꯉꯛꯏꯕ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯥꯈꯤꯕ ꯃꯠꯇꯨ ꯚꯥꯏ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯠꯇꯨ ꯚꯥꯏ ꯑꯗꯨ ꯊꯥꯡ ꯑꯃ ꯁꯠꯇꯣꯔꯛꯑꯝꯃꯤ꯫ ꯃꯠꯇꯨ ꯚꯥꯏꯅ ꯆꯔꯟꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, "ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯑꯩ ꯑꯁꯤꯕꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ? ꯅꯪꯅ ꯈꯟꯖꯔꯤꯕ ꯑꯁꯤ ꯅꯪꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯩꯕꯨ ꯐꯥꯔꯗꯤ ꯁꯤꯅꯤꯅꯦ? ꯂꯥꯎꯔꯣ ꯂꯥꯎꯔꯣ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯀꯧꯔꯣ, ꯑꯩꯕꯨ ꯐꯥꯔꯨ ꯂꯥꯎ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡ ꯑꯃꯗꯤ ꯆꯔꯟꯒꯤ ꯃꯤꯃꯥꯡꯃꯛꯇꯗ ꯄ꯭ꯔꯒꯊꯤ ꯍꯥꯏꯕꯗꯤ ꯆꯔꯟꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯠꯇꯨ ꯚꯥꯏꯅ ꯊꯥꯡꯅ ꯊꯤꯟꯇꯠꯂꯒ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯆꯔꯟ ꯑꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯑꯝꯃꯤ꯫ ꯆꯔꯟꯒꯤ ꯃꯄꯥ ꯑꯁꯤꯁꯨ ꯂꯥꯎꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯆꯔꯟꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯑꯃꯨꯛ
Mattu Bhaina mahangna pairamiba thang adu mayada chiktuna Charangi mapagi makhut adu matungda loina punsilami aduga Mattu Bhaina yamna usittana mahangna pairiba thang aduna Charangi mapagi mamai aduda nalaga mangak samaduda lenthatuna hatomi Charandi tawriba mayamsing asi mahaki mimangmaktada tawbana mahakti yamna thawai nuaitaba haidu oirami adubu mahangna angang macha ama oibana mahaki mapa amadi mamagidamakta hujik karimatadi tawba ngamjaramde mamittagi mapira chenthaba natana masdagi Mattu Bhai amadi mahaki misingna Charanbudi hatpiramde adubu hujik phawba Charangi mama adudi shiramdari Charangi mama adu Charan amadi mahaki mamaga loinana hospital da pukatuna laami mahaki mamagi maming asi Venkateswara Rao kawi Venkateswara na doctor duda makutlona duna anga asigi mama asi amuktang di kanbiu doctor duna paisa yaudrabadi operation di matau kramna tawgani Venkateswara na yengbiu doctor mahak asi yamna angang oribani mahaki mapasu laikhidrabani mahaki mama asidi doctor na amuktang di kanbiu doctor sisu paisa pidabani na sordi sar harmaga chatkirami mahaki mama adu Charangi manakta sangchalaga ichanupa nahaki mama ase achauba operation ma tawdaba targadi nahaki ima ase hingaroi adubu doctor singna paisa pidrabadi operation asi tawwa ngamroi haiduna leri Charan yamna thawai nuaitana mama aigi mama budi amukta kanbiu Charangi mama na aduk yamba paisa adudi aingondadi leite ichanupa Charan adu mama bu kaningbana maram oiraga mahaki mama aduda mama chanbiduna aigi ima budi amukta kanbiu mama na lambi ma tangdi thibiu ai mama da khoiramduna haijari mama Charangi mo sida mahaki mama dunasu yamna thawai nuaitana Charan sibu nungsina konsanbirami ngahatang leraba matungda mahaki mama aduna miyoi amabu puraga lami aduga Charanda nahakna nahaki imagi operation adubu tahonba pamaba nahaki imabu kanba pamba taragadi nahak mising asiga chatkiba tabani nangi ima adubu amona unaba pamdrabra Charansu mahaki mama aduna hairiba adu yare harami masigi matungda Charan adu mahaki mamagi manakta changami ama asi hauji yamna wana sorsi kap honduna lem Charan ima aidi chatlani nahak pharaga leramuko harami masidagi Charangi mama su operation tawgidamakta insan kirami aduga Charan buna mahaki mama aduna police station da buduna lami mafam asida police officer amadi nupa amaga thokminarami mahaki mama aduna Charanda yengo Charan ahan asinani nahaki mamagi operation tawgi paisa loina piribadu Charan nasu ahan aduda makutlona duna kuramami mahaki mama aduna mu Charanda onsalaga Charan yengo mangda phamiba nahaki mamagi operation tawgi paisa puthokpa nupa ase mahakisu nangi lenga oiba macha nupa ama lei adubu mahakna nongmadi mahaki babagi revolver dubu lauthoga paiduna sanarui adubu soibadagi revolver duna kapthorokpada makogi watchman adudi leikhidre nangna tawgadaba thaba si hauji angang adugi marana do nahakni yajagadawuni nangna angang adugi mahutta jail da changadawuni Charan na mahaki mamada adubu ainadi watchman adu hatbana te mama police aduna chummi madugini aikhoina nahaki mamagi operation tawgi paisa piribado nahakpu mamado hingba pambro pamdabro court kari wa ngangani haibado aina nangonda loina takani aina haiba wa adu mak chamanana nahakna court haigadabuni nahak haige haibra hairoge haibra Charanna adubu aidi yamna kiye sir police aduna mu adudi nahaki imado hingba pambra pamdabra Charansu mamadu nungsibanina mamadudi hingba pame harami police aduna adudi nahak aina haiba wasing adu court hairadra aduga nahak jail da sangba yarabra hairami Charansu mamadu kaningba mamadu nungsibana maram oiraga police aduna haiba singadu loina yarami hawjik Charan asi murder case ki charge da juvenile detention center da changami samna haibada angang singi oiba jail da change habani mafam asida mahakumba angang kaya amabu sulerami adubu Charandi thaudodu mahaki mitmangmakta da thokibana mahakti yamna thawai nuaitana jail asigi manungda mafam khudingi mangduna lem jail asigi manungda tumambadagi fau khangaudana phuklauna hogalaga mamabu kaujarami adubu mahakna hogalakpa matamdadi mahaki mama adudi leramde maram aduna mahak asi hojik jail asigi manungda leirabachu yamna thawai nuaitaba haidu oirami aduga mahak asibu jail asida leramba atopa angangsingnasu phubi chaibiba kyamasu tawbirami Charan asi hojik jail asigi manungda tawphom khangdaba haidu oirami jail bu senariba police sing asidachu mahakna mama adubu kamaina tawre haiduna koitan tanaduna su hangjarami police aduna su naki nama haibedi kanano Charan aigi imado hospital da lehobane uncle na aigi magi matangda amuktang di thijanbiyo ai uncle gi khong paiduna haijari adubu police adudi Charan na hairibadu karimta tadebida dum chakhiram Charan asi hojik jail asigi manungda angangsingna sanariba sisu mahak karimati yaramde aduga chak lawba changba matamdasu mahak asibu hana leramiba angangsing aduna phubiduna mahak asibu chak lawbagi kiu lepiba adugi amaningda lefalami aduga Charanna chak chaduna mahaki jerum chage haiduna tawu matamda mafum asida leramba atopa angang amana mahaki jerum adubu munduna chathokpirami mahak asi hojik jail manung asida yamna thawai nuaitana lerami
ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯜꯂꯛꯑꯒ ꯑꯪꯀꯜ ꯑꯩꯒꯤ ꯃꯃꯥꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯊꯤꯖꯤꯟꯕꯤꯌꯣ ꯍꯥꯏꯕꯗꯣ ꯑꯪꯀꯜ ꯆꯠꯄꯤꯔꯨꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯩ ꯑꯁꯦ ꯅꯥꯀꯣꯡ ꯑꯁꯤ ꯏꯐꯥꯎ ꯇꯥꯗꯣꯔꯦ꯫ ꯅꯍꯥꯛꯀꯤ ꯏꯃꯥꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯕꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯆꯔꯟ ꯑꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯉꯣꯟꯗ ꯎꯁꯤꯜꯂꯝꯗꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯨꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯖꯤꯔꯨꯝ ꯍꯦꯛ ꯂꯧꯔꯒ ꯆꯥꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯖꯤꯔꯨꯝ ꯑꯗꯨ ꯃꯨꯟꯗꯨꯅ ꯍꯨꯛꯆꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯔꯟꯅ ꯁꯥꯎꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯎꯝꯈ꯭ꯔꯤꯕ ꯖꯤꯔꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯝꯗꯨꯅ ꯇꯧꯔꯒ ꯃꯨꯜꯂꯒ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯖꯦꯜ ꯑꯁꯤꯗ ꯆꯔꯟꯅ ꯂꯩꯊꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯍꯤ 12ꯒꯤ ꯃꯇꯝꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯍꯌꯦꯡꯗꯤ ꯖꯦꯜ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯊꯣꯛꯑꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯔꯇꯤ ꯃꯆꯥ ꯑꯃꯗꯤ ꯇꯧꯕ ꯄꯥꯝꯃꯤ ꯁꯔ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ? ꯄꯥꯔꯇꯤ ꯍꯥꯏꯕ? ꯀꯔꯤ ꯄꯥꯔꯇꯤꯅꯣ ꯅꯈꯣꯏꯅ ꯇꯧꯒꯗ꯭ꯔꯤꯕꯁꯦ? ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯃꯆꯥ ꯑꯃꯇꯪ ꯄꯥꯡꯕꯤꯌꯨ꯫ ꯄꯨꯂꯤꯁ ꯑꯗꯨꯅꯁꯨ ꯀꯔꯤ ꯃꯇꯦꯡꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔꯅꯁꯨ ꯈꯪꯉꯤꯕꯅꯤꯗꯅ ꯁꯦꯜ 14ꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯒꯨꯟꯗꯥ ꯐꯟꯗꯥ ꯇꯧꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯗꯨ꯫ ꯄꯨꯂꯤꯁ ꯑꯗꯨꯅꯁꯨ ꯑꯗꯨ ꯀꯩꯗꯧꯔꯕ? ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ꯫ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕꯗꯤ ꯌꯥꯗꯕ꯭ꯔꯣ? ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏꯕꯨꯗꯤ ꯆꯠꯈ꯭ꯔꯅꯤ ꯑꯗꯣ ꯁꯥꯔꯁꯨ ꯑꯃꯨꯛꯇꯪꯗꯤ ꯃꯨꯟꯅ ꯈꯟꯕꯤꯍꯧ ꯁꯦꯜ ꯅꯝꯕꯔ 14ꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯣ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨ꯫ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯁꯥꯔꯁꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯁꯦꯜ ꯅꯝꯕꯔꯒꯤ 14ꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯂꯩꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯠꯇꯣꯛꯅꯤ ꯍꯥꯏꯗꯨꯅ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯐꯨꯗꯨꯅ ꯀꯤꯍꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯅ ꯑꯗꯣ ꯅꯈꯣꯏꯕꯨ ꯄ꯭ꯂꯥꯟꯗꯤ ꯌꯥꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔꯅ ꯌꯦꯁꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟꯗꯤ ꯌꯥꯠꯇꯨꯅ ꯂꯣꯏꯔꯕꯅꯤ꯫ ꯁꯥꯔ ꯍꯣꯏꯅ ꯍꯣꯔꯦꯟ ꯁꯦꯜꯒꯤ ꯒꯦꯠ ꯑꯗꯨ ꯊꯤꯡꯖꯤꯟꯗꯣꯏ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥ ꯑꯗꯨꯅ ꯁꯦꯜ ꯅꯝꯕꯔ 14 ꯑꯗꯨꯗ ꯆꯪꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯅ ꯍꯦ ꯃꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯅꯤ ꯅꯈꯣꯏꯒꯤ ꯃꯤ ꯑꯗꯨꯗꯤ ꯑꯃꯈꯛꯇꯪꯅꯤ ꯁꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗꯤ ꯃꯤ 4ꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ 4 ꯑꯗꯨꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯁꯔ꯫ ꯅꯨꯄꯥ 4 ꯑꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯅ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯇꯣꯛꯄ ꯌꯥꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯁꯣ 2ꯔꯛ ꯀꯥꯞꯆꯔꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯅꯁꯨ ꯒꯨꯟꯗꯥ ꯐꯟꯗꯥ ꯇꯧꯔꯤꯕ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯄꯥꯔꯥ ꯑꯃꯨꯛꯇꯪ ꯇꯝꯃꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯔꯥꯎꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯁꯦꯜ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯄꯨꯂꯤꯁꯁꯤꯡꯅ ꯅꯍꯥꯛꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥ ꯑꯗꯨꯗ ꯇꯝꯃꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯐꯤ ꯑꯃꯕꯨ ꯁꯦꯒꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯁꯦꯜ ꯅꯝꯕꯔ 14 ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯜ ꯅꯝꯕꯔ 14ꯗ ꯂꯩꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯣꯠꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯄꯥꯔꯥ ꯑꯃꯗꯤ ꯇꯝꯕꯤꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯅ ꯁꯦꯜ ꯅꯝꯕꯔ 14ꯒꯤ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯑꯣꯠꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯦꯜꯒꯤ ꯊꯣꯡꯁꯤꯡ ꯑꯁꯤ ꯂꯣꯟꯁꯤꯟꯅꯕ ꯍꯧꯔꯛꯑꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯦꯜ ꯅꯝꯕꯔ 14ꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯍꯦꯛ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯐꯠ ꯂꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯦꯜ ꯅꯝꯕꯔ 14ꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯁꯦꯜꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒꯨꯟꯗꯥ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗ ꯖꯦꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯒꯨꯟꯗꯥ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯐꯨꯗꯔꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤ ꯆꯪꯉꯛꯏꯕ ꯅꯨꯄꯥ ꯑꯁꯤ ꯃꯊꯟꯇ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯨꯄꯥ ꯑꯁꯤꯒꯗꯤ ꯄꯥꯟꯅꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯒ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯅꯝꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯌꯦꯠꯂꯝꯃꯤꯕ ꯐꯤ ꯑꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯍꯦꯔꯣ ꯑꯣꯏꯔꯤꯕ ꯆꯔꯟꯅꯦ ꯍꯥꯏꯕ ꯑꯁꯤ ꯌꯦꯡꯉꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯃꯦ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤ ꯆꯔꯟꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗꯒꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯀꯥꯔꯟ ꯇꯥꯗꯨꯅꯇ ꯂꯥꯛꯄ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯔꯟꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯒꯨꯟꯗꯥ 4 ꯑꯁꯤ ꯐꯨꯕ ꯃꯇꯝꯗ ꯍꯔꯥꯎꯗꯨꯅ ꯀꯣꯜꯂꯤꯛ ꯄꯥꯏꯗꯨꯅ ꯊꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯆꯔꯟꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯠꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯜ ꯑꯁꯤꯕꯨ ꯂꯥꯟꯗꯨꯅ ꯄꯨꯂꯤꯁ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯒꯨꯟꯗꯥ ꯑꯗꯨꯁꯨ ꯆꯔꯟꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯀꯟꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗꯤ ꯉꯁꯥꯏ ꯆꯔꯟ ꯍꯣꯏꯒ ꯋꯥ ꯁꯤꯟꯅꯗꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯔꯟꯅ ꯒꯨꯟꯗꯥ ꯂꯤꯗꯔꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒ ꯒꯨꯟꯗꯥ ꯂꯤꯗꯔꯗꯨꯕꯨ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯑꯝꯃꯤ꯫ ꯒꯨꯟꯗꯥ ꯂꯤꯗꯔꯗꯨꯁꯨ ꯀꯤꯔꯗꯨꯅ ꯃꯅꯤꯡ ꯍꯟꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯔꯟꯅ ꯒꯨꯟꯗꯥ ꯂꯤꯗꯔꯗꯨꯗ ꯑꯩꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇꯪꯗꯤ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯍꯤ 12 ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯈꯥꯡꯉꯒ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯨꯝꯕ ꯒꯨꯟꯗꯥ ꯃꯆꯥ ꯑꯁꯤꯗꯤ ꯑꯩꯅ ꯈꯨꯗꯛꯇ ꯑꯗꯨꯝ ꯐꯨꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ ꯅꯣꯏꯒꯨꯝꯕ ꯒꯨꯟꯗꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯐꯨꯔꯒ ꯑꯩꯒꯤ ꯖꯦꯜꯗ ꯂꯩꯕꯒꯤ ꯃꯇꯝ ꯑꯁꯤ ꯑꯃꯨꯛ ꯁꯥꯡꯇꯣꯛꯅꯕꯅꯤ꯫ ꯃꯗꯨ ꯈꯟꯕꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯠ ꯍꯟꯗꯕꯤꯗ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫
ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯑꯌꯦꯠꯄ ꯑꯣꯏꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯒꯨꯟꯗꯥ ꯂꯤꯗꯔꯁꯤꯕꯨ ꯃꯀꯣꯛꯇ ꯊꯥꯖꯤꯟꯕ ꯃꯇꯝꯗꯗꯤ ꯁꯦꯜꯒꯤ ꯋꯥꯜ ꯑꯗꯨꯗ ꯖꯩꯁꯟꯗꯨꯅ ꯒꯨꯟꯗꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯅꯥꯕ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯉꯁꯤꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯒꯗ꯭ꯔꯤꯕꯅꯤ ꯅꯈꯣꯏ ꯐꯨꯅꯕ ꯈꯟꯅ ꯆꯩꯅꯕ ꯌꯥꯝꯅ ꯄꯥꯝꯈꯤꯕꯗꯥꯏ ꯑꯦꯅꯤ ꯇꯥꯏꯝꯗ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯩꯒ ꯐꯨꯅꯅꯤꯡꯕ ꯃꯇꯝꯗ ꯐꯨꯅꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯆꯔꯟ ꯑꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯆꯔꯟꯗꯒꯤ ꯖꯤꯔꯨꯝ ꯑꯗꯨ ꯃꯨꯜꯂꯒ ꯒꯨꯟꯗꯥꯗꯨꯅ ꯆꯥꯕ ꯑꯗꯨ ꯆꯔꯟꯅ ꯅꯤꯡꯁꯤꯡꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯆꯔꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯒꯨꯟꯗꯥꯗꯨꯗ ꯅꯪ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯒꯨꯟꯗꯥ ꯐꯗꯥ ꯍꯦꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯥꯛꯀꯤ ꯅꯃꯤꯠ ꯑꯗꯨ ꯑꯩꯅ ꯀꯣꯊꯣꯛꯀꯗꯧꯅꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯒꯨꯟꯗꯥ ꯃꯔꯤꯗꯨ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯖꯦꯂꯔꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯀꯅꯥꯅ ꯐꯨꯕꯅꯣ ꯃꯇꯧ ꯀꯔꯝꯅ ꯁꯣꯏꯕꯅꯣ ꯅꯈꯣꯏꯒꯤꯗꯣ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯆꯔꯟꯕꯨ ꯀꯤꯔꯗꯨꯅ ꯀꯅꯥꯃꯠꯇꯅ ꯐꯨꯕ ꯅꯠꯇꯦ ꯕꯥꯠꯔꯨꯝꯗ ꯇꯨꯁꯟꯕꯗꯒꯤ ꯁꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯤꯟꯈꯨꯝ ꯃꯥꯟꯅꯔꯛꯑꯝꯃꯤ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯆꯔꯟ ꯍꯣꯏꯁꯨ ꯖꯦꯂꯔꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯖꯦꯂꯔꯁꯤꯅ ꯆꯔꯟꯗ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯦ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯁꯤ ꯑꯩ ꯈꯪꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯐꯨꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯈꯪꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯐꯕ ꯑꯉꯥꯡ ꯑꯃꯅꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯁꯦ ꯆꯔꯟꯅ ꯁꯥꯔ ꯑꯩꯗꯤ ꯏꯁꯥ ꯏꯇꯣꯟꯗꯐꯥꯎ ꯏꯁꯥ ꯑꯁꯤ ꯑꯐꯕ ꯑꯉꯥꯡ ꯑꯃꯅꯦ ꯍꯥꯏꯅꯕꯨ ꯈꯟꯖꯗꯦ ꯁꯥꯔ ꯑꯩꯅ ꯌꯥꯝꯂꯕ ꯆꯍꯤ ꯑꯁꯦ ꯒꯥꯟꯙꯤꯖꯤꯒꯤ ꯂꯥꯏꯔꯤꯛꯄꯨ ꯄꯥꯗꯨꯅ ꯂꯥꯛꯏꯕꯅꯤ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ ꯁꯥꯔ ꯑꯩ ꯈꯟꯅ ꯆꯩꯅꯕ ꯀꯔꯤꯃꯠꯇ ꯇꯧꯖꯔꯣꯏ ꯁꯥꯔ ꯑꯩ ꯀꯥꯡ ꯐꯥꯎꯕ ꯍꯧꯖꯤꯛꯇꯤ ꯍꯥꯠꯄ ꯉꯝꯃꯔꯣꯏ ꯁꯥꯔ ꯖꯦꯂꯔꯁꯤꯅ ꯅꯣꯛꯑꯒ ꯖꯦꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯒꯥꯟꯙꯤꯅꯣ ꯀꯅꯥꯅ ꯍꯤꯠꯂꯔꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯕꯦꯁ ꯑꯣꯐ ꯂꯛ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯍꯟꯈ꯭ꯔꯣ ꯖꯦꯜ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯆꯔꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯖꯦꯜꯗ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯗꯨꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯉꯝꯃꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯤꯅ ꯊꯣꯛꯂꯛꯄꯒ ꯆꯔꯟꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯏꯕ ꯑꯁꯤ ꯆꯍꯤ 12ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄꯅꯤꯅ ꯆꯔꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯒ ꯌꯥꯝꯅ ꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯆꯔꯟ ꯑꯁꯤ ꯃꯀꯣꯛ ꯉꯥꯎꯕꯅ ꯌꯨꯝꯒꯤ ꯃꯄꯨ ꯑꯗꯨ ꯀꯧꯊꯣꯛꯑꯒ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯒꯤ ꯃꯄꯨ ꯄ꯭ꯔꯒꯇꯤ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯆꯔꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤꯕꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯌꯨꯝ ꯑꯣꯏꯔꯝꯕ ꯃꯐꯝ ꯑꯗꯨꯅꯤ ꯊꯣꯛꯂꯛꯏꯕ ꯑꯍꯟ ꯅꯨꯄꯤꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯛꯏꯕ ꯑꯁꯦ ꯉꯁꯤꯒ ꯊꯥꯅ ꯆꯍꯤ 10 ꯁꯨꯔꯦ ꯆꯔꯟꯅ ꯑꯃꯨꯛ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯃꯊꯟꯗꯗꯤ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯍꯟ ꯅꯨꯄꯤꯗꯨꯗ ꯍꯪꯉꯝꯃꯤ ꯑꯍꯟ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯏꯆꯥꯅꯨꯄꯥ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯆꯔꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯃꯈꯣꯏꯅꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯇꯥꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯈꯪꯉꯦ ꯍꯥꯏꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯆꯔꯟ ꯑꯗꯨ ꯃꯀꯣꯛ ꯄꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯃꯥꯃ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯕꯦꯟꯀꯠ ꯁ꯭ꯋꯥꯔꯥ ꯑꯗꯨꯅ ꯆꯔꯟ ꯑꯁꯤ ꯆꯥꯎꯔꯒ ꯂꯩꯔꯝꯕꯗꯨꯗ ꯄꯣꯡꯉꯛꯑꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯆꯔꯟꯅꯁꯨ ꯉꯁꯤ ꯊꯣꯛꯂꯛꯄꯅꯤ ꯃꯥꯃ ꯑꯗꯨꯒ ꯆꯔꯟꯅ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯗ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯔꯦ ꯃꯃꯥꯁꯨ ꯂꯩꯔꯝꯗꯦ ꯌꯨꯝꯁꯨ ꯂꯩꯔꯝꯗꯦ ꯏꯃꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯕꯤꯌꯨ ꯃꯥꯃ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯅꯍꯥꯛꯅ ꯅꯃꯥꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ ꯅꯍꯥꯛꯀꯤ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯕꯨꯗꯤ ꯇꯧꯈꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯖꯦꯜꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯅꯍꯥꯛꯀꯤ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯀꯌꯥ ꯑꯃꯁꯨ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯏꯃꯥꯕꯨꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯄꯥꯎ ꯑꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯇꯝꯕꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯄꯥꯎ ꯑꯁꯤ ꯇꯝꯖꯜꯂꯨꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯄꯥꯎ ꯑꯁꯤ ꯇꯝꯗꯕꯤ ꯂꯥꯛꯄꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯆꯔꯟ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯃꯒꯤ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯔꯟꯗꯤ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯜꯂꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯔꯝꯒꯦ ꯆꯔꯟꯒꯤ ꯃꯥꯃꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯕ ꯃꯍꯥꯛꯀꯤ ꯃꯥꯃ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤ ꯕꯦꯟꯀꯠ ꯁ꯭ꯋꯥꯔꯥꯅ ꯆꯔꯟ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯆꯔꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥ ꯑꯗꯨꯗ ꯐꯝꯃꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯔꯟꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯁꯤꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯃꯍꯥꯛꯀꯤ ꯃꯥꯃ ꯕꯦꯟꯀꯠ ꯁ꯭ꯋꯥꯔꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯗ ꯌꯥꯝꯅ ꯁꯥꯎꯅ ꯅꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯉꯟꯅ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯋꯥꯁꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯁꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ ꯐꯣꯟ ꯑꯁꯤ ꯊꯝꯈꯤꯕꯒ ꯆꯔꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯆꯔꯟꯅ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅꯁꯨ ꯇꯥꯟꯖꯥ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤꯒꯤ ꯅꯨꯄꯥ ꯑꯃ ꯊꯕꯛ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯆꯔꯟ ꯑꯁꯤꯗ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯊꯕꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯔꯟ ꯑꯁꯤꯕꯨ ꯕꯦꯡꯀꯣꯛꯇ ꯇꯨꯔꯤꯁ ꯒꯥꯏꯗ ꯑꯣꯏꯅ ꯂꯩꯒꯗꯕ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯆꯔꯟꯗ ꯄꯥꯁꯄꯣꯔꯠꯇꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯆꯔꯟꯅ ꯄꯥꯁꯄꯣꯔꯠꯇꯤ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯔꯟ ꯍꯣꯏ ꯑꯗꯨ ꯇꯦꯂꯔꯗꯨꯒꯤ ꯃꯌꯨꯝꯗ ꯄꯥꯁꯄꯣꯔꯠ ꯑꯗꯨꯕꯨ ꯁꯥꯕꯤꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯨꯒꯥꯏꯗꯨꯅ ꯊꯧꯖꯜꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯃꯈꯣꯏ ꯇꯝꯅ ꯊꯧꯖꯜꯂꯛꯑꯝꯃꯤ ꯃꯈꯣꯏꯅꯤꯁꯨ ꯁꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯍꯧꯔꯝꯃꯤ
ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯕꯥꯏꯛ ꯑꯁꯤꯗꯤ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯗꯠꯂꯝꯃꯒ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯝ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯆꯔꯟ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯆꯦꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯆꯔꯟꯅ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯠꯆꯟꯗꯨꯅ ꯂꯦꯞꯁꯜꯂꯒ ꯂꯩꯔꯝꯃꯤ ꯒꯥꯔꯤ ꯑꯁꯤꯁꯨ ꯆꯔꯟꯗ ꯁꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯕ꯭ꯔꯦꯛ ꯐꯥꯔꯒ ꯂꯩꯈꯤꯔꯝꯃꯤ ꯆꯔꯟꯅ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯀꯥꯔꯒꯤ ꯃꯤꯡꯁꯦꯟ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯊꯤꯟꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯔ ꯊꯧꯔꯛꯏꯕ ꯑꯁꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤꯁꯤꯕꯨ ꯆꯔꯟ ꯎꯕ ꯃꯇꯝꯗ ꯄꯥꯝꯕ ꯐꯥꯎꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯆꯔꯟ ꯑꯗꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯆꯔꯟꯒꯤ ꯁꯛꯇꯝꯗꯤ ꯎꯕ ꯐꯪꯍꯧꯔꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨ ꯌꯥꯝꯅ ꯑꯀꯟ ꯁꯥꯗꯨꯅ ꯂꯥꯎꯔꯒ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯕꯨ ꯆꯔꯟꯅ ꯅꯨꯄꯤꯅꯤ ꯃꯥꯝꯃꯃꯨꯛꯇ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯝꯃ ꯑꯗꯨꯕꯨ ꯈꯝꯃꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨꯗꯤ ꯂꯥꯛꯅ ꯐꯅꯕ ꯌꯥꯔꯝꯗꯦ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯨꯔꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯣꯗꯒꯤ ꯆꯔꯟꯅ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯃꯥꯝꯃ ꯑꯗꯨꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨ ꯆꯔꯟꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯃꯔꯝ ꯑꯗꯨꯅ ꯆꯔꯟꯗ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯆꯔꯟꯅꯁꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯥꯎꯔꯒ ꯂꯩꯍꯧꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣꯏꯟ ꯁꯟꯖꯅꯥꯅꯤ ꯁꯟꯖꯅꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯌꯥꯝꯅ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯑꯁꯤꯅ ꯃꯆꯥ ꯑꯁꯤꯅ ꯁꯣꯏꯔꯤꯕ ꯑꯁꯤ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯑꯣꯏꯅ ꯀꯟꯈꯠꯇꯨꯅ ꯂꯝꯕꯤꯗ ꯆꯠꯄ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯤ ꯀꯥꯔ ꯊꯧꯕ ꯃꯤꯁꯤꯡ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯀꯜꯂꯛꯄ ꯐꯥꯎꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈꯪꯒꯗꯧꯕꯗꯤ ꯁ꯭ꯀꯨꯇꯔ ꯊꯧꯕ ꯃꯤ ꯑꯃꯗ ꯁꯥꯏꯀꯜ ꯊꯧꯕ ꯃꯤ ꯑꯃꯅ ꯁꯨꯖꯟꯕ ꯇꯥꯔꯒꯗꯤ ꯂꯥꯟꯒꯗꯧꯔꯤꯕ ꯑꯁꯦ ꯁ꯭ꯀꯨꯇꯔ ꯊꯧꯔꯤꯕ ꯃꯤ ꯑꯗꯨꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯨꯇꯔꯗꯨꯅ ꯑꯃꯨꯛ ꯀꯥꯔ ꯑꯃꯗ ꯊꯣꯝꯕ ꯇꯥꯔꯒꯗꯤ ꯂꯥꯟꯒꯗꯧꯔꯤꯕ ꯑꯁꯦ ꯀꯥꯔ ꯃꯄꯨꯗꯨꯅꯤ ꯑꯗꯨꯒ ꯀꯥꯔꯗꯨꯅ ꯑꯃꯨꯛ ꯑꯆꯧꯕ ꯇ꯭ꯔꯛ ꯑꯃꯗ ꯊꯣꯝꯕ ꯇꯥꯔꯒꯗꯤ ꯂꯥꯟꯒꯗꯧꯔꯤꯕ ꯑꯁꯦ ꯇ꯭ꯔꯛꯀꯤ ꯃꯄꯨꯗꯨꯅꯤ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯗꯨꯅ ꯑꯃꯨꯛ ꯇ꯭ꯔꯦꯟ ꯑꯃꯗ ꯊꯣꯝꯕ ꯇꯥꯔꯒꯗꯤ ꯂꯥꯟꯒꯗꯧꯔꯤꯕ ꯑꯁꯦ ꯇ꯭ꯔꯦꯟ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯑꯁꯦ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯆꯧꯕꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯂꯥꯜꯂꯒ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯆꯨꯝꯕ ꯑꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯌꯦꯡꯁꯤꯟꯅꯕ ꯂꯩꯕ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯑꯗꯨꯅ ꯐꯔꯛ ꯏꯇꯥ ꯇꯥꯅ ꯁꯟꯖꯅꯥꯒꯤ ꯃꯄꯥ ꯄ꯭ꯔꯀꯥꯁ ꯔꯥꯖ ꯑꯗꯨꯗ ꯁꯥꯔ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯦꯟ ꯑꯃꯗ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯊꯦꯡꯖꯟꯕ ꯇꯥꯔꯒꯗꯤ ꯂꯥꯟꯒꯗꯧꯔꯤꯕ ꯑꯁꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯁꯨꯕ꯭ꯔꯃꯅꯤꯌꯝꯒꯤ ꯋꯥ ꯑꯗꯨꯗ ꯀꯥꯔꯊꯤꯀꯦꯌꯥꯅ ꯀꯔꯤꯃꯠꯇ ꯈꯨꯝꯃꯝꯗꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯣ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯒꯥꯔꯤꯗꯨꯅ ꯊꯣꯝꯇꯠꯂꯝꯃꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯆꯠꯈꯣ ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯒꯤ ꯕꯕꯥ ꯂꯣꯏꯅ ꯊꯦꯡꯅꯒꯦ ꯑꯗꯨꯒ ꯀꯥꯔꯊꯤꯀꯦꯌꯥꯅ ꯁꯨꯕ꯭ꯔꯃꯅꯤꯌꯝꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯔꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯃꯈꯣꯏ ꯑꯅꯤꯗꯨ ꯖꯦꯂꯔꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯆꯔꯟꯗ ꯖꯦꯂꯔꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯖꯦꯜꯗꯧꯅ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯟꯖꯅꯥ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯁꯟꯖꯅꯥꯅ ꯆꯔꯟꯅ ꯐꯝꯃꯒ ꯈꯕꯔ ꯄꯥꯔꯤꯕ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯑꯒ ꯆꯔꯟꯒꯤ ꯃꯃꯤꯠ ꯑꯁꯤꯕꯨ ꯈꯨꯝꯖꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯆꯔꯟꯅ ꯁꯟꯖꯅꯥꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯁꯟꯖꯅꯥ ꯑꯗꯨ ꯏꯈꯠ ꯀꯩ ꯅꯣꯛꯑꯒ ꯑꯩ ꯀꯅꯥ ꯃꯥꯜꯂꯤ ꯒꯦꯁ ꯇꯧ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯍꯦ ꯁꯟꯖꯅꯥ ꯅꯍꯥꯛ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯑꯝꯃꯤ ꯁꯟꯖꯅꯥꯅ ꯂꯥꯎꯔꯛꯏꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯁ ꯅꯪꯁꯤꯗꯤ ꯇꯟꯖꯥ ꯆꯥꯈꯤꯗ꯭ꯔꯦꯍꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯍꯥꯛꯀꯤ ꯅꯕꯨꯡ ꯑꯁꯤ ꯂꯛꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯕꯨꯡ ꯅꯠꯇꯤꯌꯦ ꯁꯟꯖꯅꯥꯁꯨ ꯉꯛꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯍꯥꯛꯁꯤ ꯔꯣꯍꯤꯠ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯨꯄꯤꯗꯨꯅ ꯅꯠꯇꯤꯌꯦ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯕꯨ ꯎꯅꯕ ꯂꯥꯛꯄꯅꯦ ꯃꯇꯥꯡ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯏꯕ ꯅꯨꯄꯤ ꯑꯁꯤ ꯖꯦꯂꯔꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒ ꯁꯟꯖꯅꯥ ꯑꯁꯤꯅ ꯖꯦꯂꯔꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯦ ꯁꯟꯖꯅꯥꯅ ꯆꯔꯟꯗ ꯑꯥꯏ ꯑꯦꯝ ꯁꯣ ꯁꯣꯔꯤ ꯍꯥꯏꯔꯝꯃꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯪꯈꯤꯔꯝꯃꯤ ꯆꯔꯟꯗꯤ ꯁꯟꯖꯅꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯕ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯍꯔꯥꯎꯗꯨꯅ ꯅꯣꯛꯑꯒ ꯂꯩꯍꯧꯔꯝꯃꯤ ꯁꯟꯖꯅꯥꯅ ꯆꯪꯈꯤꯕꯒ ꯖꯦꯂꯔꯗꯨ ꯊꯣꯛꯂꯛꯑꯝꯃꯤ ꯖꯦꯂꯔ ꯅꯨꯄꯥ ꯑꯗꯨꯅ ꯁꯟꯖꯅꯥꯗ ꯅꯍꯥꯛꯀꯤ ꯕꯕꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯁꯟꯖꯅꯥꯅꯁꯨ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯪꯀꯜ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯁꯟꯖꯅꯥ ꯑꯗꯨꯗꯤ ꯖꯦꯂꯔꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯆꯪꯈꯤꯔꯝꯃꯤ ꯖꯦꯂꯔꯁꯤꯅ ꯊꯣꯛꯂꯛꯄꯒ ꯆꯔꯟꯗ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤ ꯀꯔꯤ ꯃꯔꯝ ꯂꯩꯔꯕꯒꯦ ꯆꯔꯟꯅ ꯁꯔ ꯑꯩ ꯕꯦꯡꯀꯣꯛꯇ ꯊꯕꯛ ꯑꯃ ꯐꯪꯉꯦ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯄꯥꯁꯄꯣꯔꯠ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯄꯥꯁꯄꯣꯔꯠ ꯂꯧꯕ ꯃꯇꯝꯗ ꯁꯥꯔꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯖꯦꯂꯔꯗꯨꯅꯁꯨ ꯄꯥꯁꯄꯣꯔꯠ ꯄꯤꯕ ꯍꯥꯏꯕ ꯑꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛ ꯑꯁꯤꯗꯤ ꯖꯦꯜꯗ ꯂꯩꯔꯨꯕ ꯃꯤ ꯑꯃꯅꯤ ꯑꯩ ꯅꯉꯣꯟꯗ ꯄꯥꯁꯄꯣꯔꯠ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯕ ꯉꯝꯃꯣꯏ ꯆꯔꯟꯒꯤ ꯃꯥꯃ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯇꯥꯕ ꯃꯇꯝꯗ ꯄꯥꯁꯄꯣꯔꯠ ꯄꯤꯒꯗꯧꯔꯤꯕ ꯑꯣꯐꯤꯁꯥꯔꯗꯨ ꯁꯥꯔꯒꯤ ꯏꯃꯥꯟꯅꯕꯅꯦ ꯍꯥꯏꯗꯨꯅ ꯇꯥꯏꯗ ꯖꯦꯂꯔꯗꯨꯅ ꯃꯗꯨꯒꯤ ꯋꯥ ꯑꯗꯨꯗꯤ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯆꯔꯟꯒꯤ ꯑꯪꯀꯜ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯆꯔꯟꯅ ꯕꯦꯔꯥ ꯀꯥꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯖꯦꯂꯔꯗꯨꯅ ꯅꯈꯣꯏꯅ ꯌꯥꯝꯅ ꯍꯩꯅꯕꯨ ꯐꯖꯅ ꯊꯤꯒꯠꯇꯨꯅ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯄꯥꯁꯄꯣꯔꯠ ꯐꯪꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏ ꯆꯔꯟꯅ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯀꯩꯅꯣꯝꯃꯇ ꯍꯥꯏꯖꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯖꯦꯂꯔꯗꯨꯅ ꯀꯔꯤꯒꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯖꯦꯂꯔꯁꯤ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯔꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯖꯦꯂꯔꯗꯨꯅ ꯅꯍꯥꯛꯅ ꯂꯥꯛꯏꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯆꯔꯟꯅ ꯁꯥꯔ ꯑꯩꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯣ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯁꯥꯔꯗ ꯎꯠꯄ ꯂꯥꯛꯄꯅꯦ ꯖꯦꯂꯔꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯄꯥꯁꯄꯣꯔꯠ ꯐꯪꯉꯦ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯃꯗ ꯅꯍꯥꯛꯇꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯐꯪꯉꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯔꯟꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨꯕꯨ ꯂꯧꯁꯟꯗꯨꯅ ꯖꯦꯂꯔꯗꯨꯅ ꯌꯦꯡꯉꯝꯃꯤ ꯆꯔꯟꯅ ꯑꯁꯤꯒꯨꯝꯕ ꯄꯥꯁꯄꯣꯔꯠ ꯑꯁꯤꯗꯤ ꯕꯖꯥꯔꯗ ꯌꯥꯝꯅ ꯌꯣꯜꯂꯤ ꯁꯥꯔ
ꯑꯩꯅꯕꯨ ꯕꯦꯡꯀꯣꯛꯇ ꯆꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯑꯁꯥꯕ ꯄꯥꯁꯄꯣꯔꯠ ꯑꯁꯦ ꯄꯨꯔꯒ ꯆꯠꯈꯤꯕ ꯌꯥꯏ ꯁꯔ, ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯁꯔ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯅꯤꯡꯗꯔꯦ, ꯃꯔꯝ ꯑꯗꯨꯅ ꯁꯔꯅ ꯑꯩꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯄꯥꯁꯄꯣꯔꯠ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯔ꯫ ꯖꯦꯂꯔ ꯑꯁꯤꯁꯨ ꯆꯔꯟꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯆꯔꯟꯒꯤ ꯄꯥꯁꯄꯣꯔꯠ ꯁꯥꯕ ꯑꯁꯤꯗ ꯃꯍꯥꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯖꯦꯂꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯗꯤꯇꯦꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯈꯠꯂꯣ ꯑꯗꯨꯒ ꯄꯥꯁꯄꯣꯔꯠ ꯑꯃ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯆꯔꯟꯁꯨ ꯍꯔꯥꯎꯗꯨꯅ ꯊꯦꯡꯛ ꯌꯨ ꯁꯔ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯁꯥꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯁ 10ꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯀ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠ 3ꯒ ꯑꯗꯨꯒ ꯆꯂꯥꯟ ꯀꯛꯅꯕ ꯂꯨꯄꯥ 500 ꯑꯃꯒ ꯃꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯟꯖꯅꯥ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯒꯤ ꯆꯔꯟ ꯑꯁꯤꯗꯤ ꯁꯟꯖꯅꯥ ꯑꯗꯨꯗ ꯌꯦꯡꯉꯒ ꯃꯍꯥꯛꯇꯤ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯇꯥꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯆꯔꯟꯅ ꯁꯟꯖꯅꯥꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯦꯛꯁ ꯗꯦꯗ ꯆꯔꯟ ꯑꯗꯨ ꯑꯃꯨꯛ ꯖꯦꯂꯔꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯖꯦꯂꯔꯗꯨꯅ ꯅꯍꯥꯛꯅ ꯕꯦꯡꯀꯣꯛꯇ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤ ꯊꯕꯛꯅꯣ? ꯆꯔꯟꯅ ꯁꯔ ꯑꯩ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯖꯦꯂꯔꯗꯨꯅ ꯃꯗꯨꯗꯤ ꯌꯥꯝꯅ ꯑꯐꯕ ꯊꯕꯛꯅꯤ, ꯅꯪꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯣ ꯃꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯑꯝꯃꯤ꯫ ꯆꯔꯟ ꯑꯗꯨ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯐꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯖꯦꯂꯔꯗꯨꯗ ꯊꯦꯡꯛ ꯌꯨ ꯁꯔ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯂꯔꯗꯨꯅ ꯊꯦꯡꯛ ꯌꯨ ꯅꯠꯇꯦ, ꯗꯔꯀꯥꯔ ꯇꯥꯔꯤꯕ ꯑꯗꯣ ꯅꯪꯒꯤ ꯄꯥꯁꯄꯣꯔꯠꯇ ꯌꯥꯎꯔꯤꯕ ꯑꯗꯣ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯅꯤ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯁꯤꯖꯤꯟꯅꯧ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯕꯦꯔꯥ ꯀꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯔꯟꯅꯁꯨ ꯊꯦꯡꯛ ꯌꯨ ꯁꯔ ꯑꯩ ꯀꯔꯤꯃꯠꯇ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯔꯟ ꯑꯗꯨ ꯕꯦꯡꯀꯣꯛ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯟꯖꯅꯥ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯎꯍꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨꯒ ꯁꯤꯟꯅꯗꯨꯅ ꯁꯟꯖꯅꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯣꯟꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯟꯖꯅꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯟꯖꯅꯥ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯒꯦꯠ ꯑꯗꯨꯗ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯏꯁꯩ ꯑꯃ ꯁꯛꯇꯨꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯔꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨꯅ ꯆꯔꯟꯗ ꯌꯦꯡꯉꯨꯅꯦ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯇ꯭ꯔꯥ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯁꯥꯔꯗ ꯍꯥꯏꯕꯗꯣ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯁꯨ ꯏꯉꯛꯉꯛꯑꯒ ꯆꯔꯟꯒꯤ ꯃꯥꯝꯃ ꯑꯗꯨꯗ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯆꯔꯟꯒꯤ ꯃꯥꯝꯃ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯗ ꯂꯥꯛꯏꯕ ꯑꯁꯦ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯅꯤ, ꯈꯣꯏꯔꯝꯃꯨꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯗ ꯄꯣꯡꯉꯗꯨꯅ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯅꯦ ꯍꯥꯏꯕ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯄꯥꯏꯔꯝꯃꯤꯕ ꯆꯩ ꯑꯗꯨꯒ ꯊꯥꯗꯔꯒ ꯆꯔꯟꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯣꯏꯔꯝꯃꯛꯑꯝꯃꯤ꯫ ꯆꯔꯟꯅ ꯅꯍꯥꯛꯀꯤ ꯇꯦꯂꯦꯟ ꯑꯁꯤ ꯀꯔꯤꯅꯣ? ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯁꯔ ꯑꯩꯗꯤ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯕ ꯍꯩ, ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯆꯔꯟꯒꯤ ꯑꯪꯀꯜ ꯑꯗꯨꯗ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯆꯔꯟꯗ ꯑꯣꯟꯁꯜꯂꯒ ꯁꯔ ꯗꯥꯏꯂꯣꯛ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯆꯔꯟꯁꯨ ꯗꯥꯏꯔꯦꯛꯇꯔ ꯁꯥꯗꯨꯅ ꯁꯨꯄꯔ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯖꯟꯅꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯔꯟꯒꯤ ꯑꯪꯀꯜ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯃꯨꯠ ꯑꯁꯤ ꯀꯥꯏꯈꯤꯕ ꯇꯥꯔꯦ, ꯆꯦ ꯀꯣꯂꯣꯝ ꯄꯤꯔꯣ, ꯁꯥꯔ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯏꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯁꯨ ꯆꯦ ꯀꯣꯂꯣꯝ ꯄꯨꯊꯣꯔꯛꯇꯨꯅ ꯆꯔꯟꯗ ꯄꯤꯗꯣꯏ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯔꯟꯒꯤ ꯑꯪꯀꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯍꯥꯛꯄꯨ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯏꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ, ꯃꯅꯨꯡꯗ ꯏꯍꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯆꯔꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨꯕꯨ ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯄꯨꯁꯜꯂꯛꯑꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯁꯔ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯍꯧꯖꯤꯛ ꯇꯥꯎꯟ ꯑꯁꯤꯗ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯆꯔꯟꯒꯤ ꯑꯪꯀꯜ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯗ ꯀꯔꯟ ꯇꯥꯔꯣꯏꯁꯤ, ꯃꯍꯥꯛ ꯁꯀ꯭ꯔꯤꯞ ꯑꯁꯤ ꯐꯖꯅ ꯏꯖꯔꯁꯅꯨ, ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯔꯟꯁꯨ ꯁꯟꯖꯅꯥꯒꯤ ꯂꯩꯐꯝ ꯀꯥ ꯊꯤꯗꯨꯅ ꯆꯦꯟꯖꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯁꯨꯝ ꯃꯄꯥꯟꯗꯅ ꯆꯔꯟꯒꯤ ꯃꯥꯝꯃ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯗ ꯑꯣꯏꯇ ꯄꯥꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯁꯤꯟꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯕꯨ ꯍꯔꯥꯎꯍꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯆꯩꯔ ꯑꯁꯤꯗ ꯆꯔꯟꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯣꯟꯅ ꯀꯥꯔꯛꯇꯨꯅ ꯁꯟꯖꯅꯥꯅ ꯅꯣꯕꯦꯜ ꯄꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯂꯣꯟꯅ ꯌꯦꯡꯖꯔꯒ ꯃꯍꯥꯛꯇꯤ ꯍꯔꯥꯎꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯁꯨꯝꯅ ꯆꯔꯟꯅ ꯂꯣꯟꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯉꯤꯕ ꯑꯁꯤ ꯁꯟꯖꯅꯥꯅꯁꯨ ꯎꯔꯛꯄꯗꯒꯤ ꯁꯟꯖꯅꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯈꯠꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯁꯨ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯔꯟꯁꯨ ꯒꯦꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯆꯔꯟ ꯑꯃꯗꯤ ꯃꯥꯝꯃ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯁꯟꯖꯅꯥ ꯑꯗꯨ ꯎꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯕꯦꯡꯀꯣꯛꯇ ꯑꯃꯨꯛ ꯎꯍꯜꯂꯤ꯫ ꯍꯧꯖꯤꯛ ꯕꯦꯡꯀꯣꯛꯀꯤ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯆꯔꯟꯅ ꯂꯥꯛꯄ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯑꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯔꯟ ꯑꯁꯤꯕꯨ ꯄꯣꯔꯛꯑꯒ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯃꯁꯛ ꯇꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯍꯟ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯑꯒ ꯆꯔꯟꯗ ꯍꯥꯏ ꯆꯔꯟ ꯋꯦꯜꯀꯝ ꯇꯨ ꯕꯦꯡꯀꯣꯛ ꯍꯥꯏꯔꯝꯃꯤ꯫ ꯆꯔꯟꯗꯤ ꯑꯍꯟ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗꯕꯅ ꯄꯣꯡꯉꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯣꯛꯄ ꯂꯥꯛꯄ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤꯒꯤ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁꯅꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯆꯔꯟꯅ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯁꯔ, ꯑꯗꯣ ꯁꯥꯔꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯕꯅꯣ? ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤꯒꯤ ꯕꯣꯁ ꯑꯗꯨꯅ ꯑꯩꯒꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ ꯋꯥꯀꯔ ꯑꯃꯒꯤ ꯃꯃꯤꯡ ꯈꯪꯕ ꯑꯁꯤꯗꯤ ꯀꯃꯟ ꯑꯣꯏꯕ ꯊꯕꯛꯅꯤ, ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ? ꯆꯔꯟꯅ ꯁꯣꯔꯤ ꯁꯔ ꯑꯩ ꯁꯥꯔꯒꯤ ꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤꯒꯤ ꯕꯣꯁ ꯑꯗꯨꯅ ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯅꯪꯒꯤ ꯇꯧꯕꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ꯭ꯔꯥ? ꯅꯍꯥꯛ ꯅꯁꯥꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤꯒꯤ ꯀꯝꯄꯦꯅꯤꯒꯤ ꯕꯣꯁ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗꯕ꯭ꯔꯥ ꯅꯍꯥꯛ? ꯑꯩꯒꯤ ꯃꯤꯡ ꯕꯣꯕꯤ ꯀꯧꯏ, ꯑꯩꯒꯤ ꯀꯝꯄꯦꯅꯤ ꯑꯁꯦ ꯏꯟꯗꯣ ꯕꯦꯡꯀꯣꯛ ꯀꯝꯄꯦꯅꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯅ ꯕꯦꯡꯀꯣꯛꯇ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯁꯤꯡꯕꯨ ꯒꯥꯏꯗ ꯇꯧꯕ ꯑꯁꯤꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯁꯦ ꯃꯁꯤꯅꯤ, ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ? ꯑꯩꯗꯤ ꯑꯩꯒꯤ ꯀꯁꯇꯃꯔꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯔꯥꯎꯍꯟꯗꯕ ꯌꯥꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯀꯁꯇꯃꯔꯅꯕꯨ ꯍꯔꯥꯎꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯁ꯭ꯇꯥꯐ ꯐꯥꯎꯕ ꯍꯥꯠꯇꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯅꯤꯡꯗꯒꯤ ꯎꯇꯦꯁꯅ ꯑꯩꯅ ꯃꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯣ ꯁꯥꯔ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯑꯝꯃꯤ꯫
ꯃꯧꯗꯒꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯕꯣꯕꯤ ꯑꯗꯨꯅ ꯎꯇꯦꯁꯇ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯅꯧꯕ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯁꯤ ꯈꯔ ꯇꯝꯕꯤꯔꯣ, ꯏꯪꯂꯤꯁꯀꯨꯝꯕ ꯈꯔ ꯇꯥꯛꯄꯤꯔꯣ, ꯃꯍꯥꯛꯀꯤ ꯔꯨꯝꯁꯨ ꯇꯥꯛꯄꯤꯔꯨꯔꯣ꯫ ꯃꯁꯤꯗꯒꯤ ꯆꯔꯟꯁꯨ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤꯒꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯊꯤꯟꯕꯤꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯦꯡꯀꯣꯛꯇ ꯀꯣꯏꯕ ꯂꯥꯛꯄ ꯐꯣꯔꯦꯅꯔꯁꯤꯡꯕꯨ ꯆꯔꯟꯅ ꯇꯨꯔꯤꯁ ꯒꯥꯏꯗ ꯑꯃ ꯑꯣꯏꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯏꯕ ꯐꯣꯔꯦꯅꯔꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯦꯡꯀꯣꯛꯀꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯣꯏꯕ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯔꯟ ꯑꯁꯤ ꯍꯧꯖꯤꯛ ꯕꯦꯡꯀꯣꯛꯇ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯁꯟꯖꯅꯥꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯃꯨꯛꯃꯨꯛ ꯁꯟꯖꯅꯥꯒꯤ ꯋꯥꯈꯜꯗ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯟꯖꯅꯥꯒꯤ ꯋꯥꯈꯜꯗ ꯃꯪꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯎꯇꯦꯁꯅ ꯀꯧꯕꯒ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯆꯔꯟꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯎꯇꯦꯁꯅ "ꯍꯦ ꯅꯍꯥꯛ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯃꯪꯕ ꯃꯥꯜꯂꯤꯀꯣ?" ꯆꯔꯟꯅ ꯅꯣꯛꯑꯒ "ꯅꯠꯇꯦꯗ" ꯍꯥꯏꯔꯝꯃꯤ꯫ ꯎꯇꯦꯁꯅ "ꯌꯥꯔꯦꯀꯣ ꯑꯩ ꯈꯪꯉꯦ, ꯅꯍꯥꯛ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯆꯔꯟꯅ "ꯅꯨꯄꯤꯗꯨꯅꯗꯤ ꯑꯩꯒ ꯈꯪꯕ ꯅꯠꯇꯦꯗ, ꯑꯩꯅ ꯃꯍꯥꯛ ꯈꯛꯇꯪ ꯅꯨꯡꯁꯤꯖꯕꯅꯤ." ꯎꯇꯦꯁꯅ "ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯔꯣ?" ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯁꯤꯞ ꯇꯧꯗꯨꯅ ꯑꯩꯈꯣꯏꯗ ꯕꯦꯡꯀꯣꯛꯀꯤ ꯁ꯭ꯇ꯭ꯔꯤꯠ ꯑꯃꯗ ꯎꯍꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯒꯦꯡ ꯀꯥꯡꯕꯨ ꯑꯃ ꯕꯦꯡꯀꯣꯛꯀꯤ ꯁ꯭ꯇ꯭ꯔꯤꯠ ꯑꯁꯤꯗ ꯆꯠꯂꯒ ꯂꯩꯔꯝꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯦꯡꯒꯤ ꯂꯤꯗꯔꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯗ ꯃꯅꯥꯇꯣꯟ ꯑꯁꯤꯗ ꯅꯝꯕꯔ 4ꯁꯨ ꯆꯤꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯕꯤꯀꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤꯗ ꯆꯣꯡꯊꯣꯛꯇꯨꯅ ꯎꯍꯜꯂꯤ꯫ ꯅꯨꯄꯥ ꯑꯁꯤꯁꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯦꯟ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯆꯔꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯨꯔꯤꯁ ꯒꯥꯏꯗꯀꯤ ꯁ꯭ꯇꯥꯐ ꯑꯃꯒ ꯑꯗꯨꯝ ꯕꯦꯡꯀꯣꯛꯀꯤ ꯁ꯭ꯇ꯭ꯔꯤꯠ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯕꯤꯀꯨꯒ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯕꯤꯀꯨ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯔꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ "ꯁꯣꯔꯤ ꯍꯥꯏꯌꯨ." ꯆꯔꯟꯗꯤ ꯁꯣꯔꯤ ꯍꯥꯏꯗꯕꯤꯗ ꯕꯤꯀꯨꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯀꯨ ꯑꯗꯨ ꯑꯃꯨꯛꯀ "ꯁꯣꯔꯤ ꯍꯥꯏꯌꯨ." ꯇꯨꯔꯤꯁ ꯒꯥꯏꯗꯀꯤ ꯁ꯭ꯇꯥꯐ ꯑꯗꯨꯅ "ꯆꯔꯟ ꯁꯣꯔꯤ ꯍꯥꯏꯈ꯭ꯔꯣ." ꯑꯗꯨꯕꯨ ꯆꯔꯟꯗꯤ ꯁꯣꯔꯤ ꯍꯥꯏꯗꯕꯤꯗ ꯕꯤꯀꯨꯗ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯀꯨꯅ "ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯕꯨ? ꯅꯉꯛꯀꯗꯣ ꯍꯥꯏꯒꯠꯇꯅ ꯅꯀꯣ ꯑꯗꯨ ꯃꯈꯥꯗ ꯅꯣꯟꯊꯧ" ꯍꯥꯏꯗꯨꯅ ꯆꯔꯟꯒꯤ ꯃꯀꯣ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯅꯣꯟꯊꯍꯜꯂꯝꯃꯤ꯫ ꯕꯤꯀꯨꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯆꯔꯟ ꯑꯁꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤꯀꯨꯗ ꯃꯍꯥꯛꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯝꯃꯤ꯫ ꯕꯤꯀꯨ ꯑꯁꯤꯁꯨ ꯆꯔꯟꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯁꯥꯎꯔꯗꯨꯅ "ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯁꯥꯎꯒꯠꯂꯛꯑꯅꯤ, ꯅꯉꯛ ꯑꯗꯨ ꯍꯥꯏꯗꯧ" ꯍꯥꯏꯗꯨꯅ ꯕꯤꯀꯨꯅ ꯆꯔꯟꯗ ꯐꯨꯖꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯀꯨꯒꯤ ꯐꯣꯟ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯔꯟ ꯑꯁꯤꯗꯤ ꯕꯤꯀꯨ ꯑꯁꯤꯗ ꯃꯃꯤꯠ ꯈꯥꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯀꯨ ꯑꯁꯤ ꯐꯣꯟ ꯂꯥꯛꯏꯕ ꯑꯁꯤꯒ ꯋꯥꯈꯠꯂꯒ ꯁꯥꯟꯅꯗꯕꯤꯗ ꯆꯔꯟꯗ "ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯛꯀꯅꯨ" ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ "ꯃꯈꯣꯏꯒꯤ ꯄꯣꯠꯇꯨꯗ ꯐꯪꯍꯜꯂꯨ, ꯃꯗꯨꯗ ꯊꯣꯛꯂꯛꯀꯗꯧꯕ ꯔꯤꯛꯁ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯊꯦꯡꯅꯒꯦ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯔꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯂꯤꯛ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯀꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯆꯔꯟ ꯑꯁꯤ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯕꯣꯕꯤꯅꯁꯨ ꯈꯪꯕꯗꯒꯤ ꯆꯔꯟꯗ "ꯅꯍꯥꯛꯄꯨ ꯕꯦꯡꯀꯣꯛꯀꯤ ꯁ꯭ꯇ꯭ꯔꯤꯠ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯨ ꯍꯥꯏꯕ ꯑꯁꯤ ꯀꯅꯥꯅ ꯍꯥꯏꯕꯒꯦ? ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯅꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯅꯍꯥꯛ ꯑꯁꯤ ꯁꯤꯔꯝꯃꯣ, ꯃꯗꯨꯒꯤ ꯗꯥꯏꯇ ꯑꯁꯤ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯕ ꯑꯩꯅ ꯑꯣꯏꯅ ꯅꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯀꯗꯧꯅꯤ." ꯍꯧꯖꯤꯛ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯀꯁꯇꯃꯔ ꯈꯔ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯦꯛꯁ ꯇꯧꯗꯨꯅ ꯊꯥꯔꯛꯑꯦ꯫ ꯅꯈꯣꯏ ꯈꯪꯉꯕ꯭ꯔꯥ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯜꯇꯤ ꯃꯤꯂꯤꯅꯤꯌꯔ ꯀꯥꯔꯊꯤꯀꯦꯌꯥꯗꯣ? ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯟꯖꯅꯥ ꯆꯍꯤꯅ 19, ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯀꯅꯤ꯫ ꯅꯈꯣꯏꯅ ꯇꯨꯔꯤꯁ ꯒꯥꯏꯗ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯇꯥꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯔꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯟꯖꯅꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯎꯇꯦꯁ ꯑꯗꯨꯁꯨ ꯈꯪꯕꯅ ꯆꯔꯟꯗ ꯅꯣꯛꯁꯜꯂꯛꯑꯝꯃꯤ꯫ ꯆꯔꯟꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯁꯤꯟꯗ ꯕꯦꯡꯀꯣꯛꯀꯤ ꯏꯌꯥꯔꯄꯣꯔꯠꯇ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯕꯣꯁ ꯕꯣꯕꯤ ꯑꯃꯗꯤ ꯆꯔꯟ ꯍꯣꯏꯒꯤ ꯇꯤꯝ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯟꯖꯅꯥ ꯍꯣꯏ ꯑꯗꯨꯕꯨ ꯑꯣꯛꯄ ꯂꯥꯛꯑꯝꯃꯤ꯫ ꯏꯌꯥꯔꯄꯣꯔꯠ ꯑꯁꯤꯗꯒꯤ ꯁꯟꯖꯅꯥ ꯑꯗꯨ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯕ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯌꯦꯡꯁꯟꯕ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯟꯖꯅꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯕ ꯑꯁꯤꯗ ꯆꯔꯟꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯇꯨꯔꯤꯁ ꯑꯦꯖꯦꯟꯁꯤꯒꯤ ꯕꯣꯁ ꯕꯣꯕꯤꯅꯁꯨ "ꯋꯦꯜꯀꯝ ꯇꯨ ꯕꯦꯡꯀꯣꯛ ꯁꯨꯕ꯭ꯔꯃꯅꯤꯌꯝ" ꯍꯥꯏꯗꯨꯅ ꯑꯣꯛꯑꯝꯃꯤ꯫ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯑꯃꯗꯤ ꯕꯣꯕꯤ ꯃꯈꯣꯏꯁꯤꯡꯁꯨ ꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯥꯔꯊꯤꯀꯦꯌꯥ ꯑꯗꯨ ꯁꯨꯕ꯭ꯔꯃꯅꯤꯌꯝꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯀꯥꯔꯊꯤꯀꯦꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯔꯟꯅ ꯁꯟꯖꯅꯥꯗ ꯒꯤꯐ ꯄꯤꯗꯨꯅ ꯁꯟꯖꯅꯥ ꯑꯁꯤꯕꯨ ꯑꯣꯛꯑꯝꯃꯤ꯫ ꯁꯟꯖꯅꯥ ꯑꯗꯨ ꯌꯥꯝꯅ ꯊꯋꯥ ꯁꯥꯗꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯕꯣꯕꯤꯗ ꯍꯪꯉꯝꯃꯤ꯫ ꯕꯣꯕꯤꯅ "ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ, ꯅꯈꯣꯏꯒꯤ ꯇꯨꯔꯤꯁ ꯒꯥꯏꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯁꯟꯖꯅꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯃꯤꯕ ꯄꯣꯠ ꯑꯗꯨ ꯆꯔꯟꯗ ꯄꯤꯁꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯒꯦꯖꯁꯤꯡ ꯑꯗꯨꯁꯨ "ꯅꯈꯣꯏ ꯂꯧꯊꯣꯛꯎꯔꯣ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯁꯟꯖꯅꯥꯒꯤ ꯃꯑꯣꯡꯁꯤꯗ ꯎꯇꯦꯁꯅ "ꯀꯩꯅꯣꯍꯦ, ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯄꯣꯡꯉꯤꯅ, ꯑꯇꯩ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣꯗꯤ ꯈꯪꯗꯦ, ꯀꯔꯤ ꯅꯨꯄꯤꯁꯤꯡꯅꯣ ꯃꯁꯤꯕꯨ ꯗ꯭ꯔꯦꯁꯅꯦꯅ ꯑꯀꯧ ꯑꯔꯥꯛ ꯉꯥꯛꯇ ꯍꯦꯛ ꯁꯦꯠꯂꯗꯅ." ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯖꯅꯥ ꯍꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨꯕꯨ ꯕꯣꯕꯤꯅ ꯄꯨꯗꯨꯅ ꯂꯥꯛꯑꯒ ꯃꯈꯣꯏꯒꯤ ꯒꯦꯁ ꯍꯥꯎꯁ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯑꯝꯃꯤ꯫ ꯁꯟꯖꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯁꯨ ꯒꯦꯁ ꯍꯥꯎꯁ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯨꯝ ꯃꯅꯨꯡꯗꯅ ꯁꯟꯖꯅꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯥꯔꯊꯤꯀꯦꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ "ꯕꯕꯥ, ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯔꯨꯝꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯥꯜꯂꯦ, ꯑꯗꯨꯕꯨ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯔꯨꯝ ꯑꯁꯤꯒ ꯑꯦꯇꯦꯆ ꯇꯧꯔꯝꯗꯕꯁꯦ ꯃꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯦꯔ ꯑꯁꯤꯗ ꯆꯔꯟ ꯑꯁꯤꯁꯨ ꯁꯟꯖꯅꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯄꯨꯁꯜꯂꯛꯇꯨꯅ ꯊꯅꯝꯃꯒ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯟꯖꯅꯥꯅ ꯃꯄꯥꯗ ꯐꯣꯟ ꯑꯗꯨ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯒ ꯆꯔꯟꯗ "ꯍꯦ ꯕꯣꯏ,
ꯅꯍꯥꯛ ꯉꯥꯏꯈꯣ ꯅꯍꯥꯛꯀꯤ ꯇꯤꯞꯁꯗꯤ ꯂꯧ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯄꯤꯔꯝꯃꯤ ꯆꯔꯟꯅ ꯑꯩꯗꯤ ꯇꯤꯞꯁ ꯂꯧꯖꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯟꯖꯅꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯩꯅ ꯄꯤꯔꯤꯕ ꯑꯁꯦ ꯇꯤꯞꯁꯅꯤ ꯅꯍꯥꯛ ꯂꯧꯗꯕ ꯌꯥꯔꯣꯏ ꯆꯔꯟꯅ ꯑꯩꯗꯤ ꯇꯤꯞꯁ ꯂꯧꯖꯗꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯝꯃꯤ ꯁꯟꯖꯅꯥꯅ ꯅꯪꯒꯤꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯇꯤꯞꯁ ꯑꯁꯤ ꯌꯥꯝꯗꯦ ꯁꯤꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯩꯁꯥ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯟꯗꯨꯅ ꯆꯔꯟꯗ ꯃꯁꯤ ꯂꯧ ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯆꯔꯟꯅ ꯑꯃꯨꯛꯀꯁꯨ ꯑꯩꯗꯤ ꯇꯤꯞꯁ ꯂꯧꯗꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯁꯟꯖꯅꯥꯅ ꯁꯥꯎꯔꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯍꯥꯛꯅ ꯇꯤꯞꯁ ꯂꯧꯗ꯭ꯔꯤꯕ ꯑꯁꯦ ꯆꯔꯟꯅ ꯑꯩꯗꯤ ꯇꯤꯞꯁ ꯂꯧꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯂꯩꯇꯦ ꯁꯟꯖꯅꯥꯅ ꯄꯩꯁꯥ ꯀꯌꯥ ꯑꯃꯃꯨꯛ ꯊꯤꯔꯒ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯇꯤꯞꯁ ꯂꯧꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯁꯦ 10,000 bucksꯅꯤ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯆꯔꯟꯗ ꯇꯤꯞꯁ ꯑꯣꯏꯅ ꯄꯤꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯆꯔꯟꯅ ꯂꯧ ꯌꯥꯗꯕꯗꯒꯤ ꯁꯟꯖꯅꯥꯅ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯂꯪꯊꯔꯛꯑꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯇꯤꯞꯁꯗꯤ ꯂꯧ ꯍꯥꯏꯔꯝꯃꯤ ꯃꯇꯥ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯁꯟꯖꯅꯥ ꯑꯁꯤ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯤ ꯑꯁꯤ ꯐꯖꯅ ꯎꯁꯤꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯆꯔꯟꯅ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯅꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯀꯣꯟꯅ ꯗꯔꯀꯥꯔ ꯇꯥꯔꯛꯀꯅꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯊꯝꯖꯟꯖꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯆꯔꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯁꯟꯖꯅꯥꯗꯤ ꯆꯔꯟꯅ ꯃꯍꯥꯛꯀꯤ ꯇꯤꯞꯁ ꯂꯧ ꯌꯥꯗꯕ ꯑꯁꯤꯗ ꯁꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯈꯨꯗꯛ ꯑꯁꯤꯗ ꯃꯄꯥꯗ ꯀꯣꯜ ꯇꯧꯈ꯭ꯔꯒ ꯗꯦꯗ ꯃꯁꯤꯒꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤꯒꯤ ꯒꯥꯏ ꯑꯁꯤꯅ ꯑꯩꯒꯤ ꯇꯤꯞ ꯂꯧ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯐꯣꯟ ꯇꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯇꯤꯞꯁ ꯂꯧ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯆꯔꯟꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯀꯔꯤꯒꯤꯅꯣ ꯇꯤꯞꯁ ꯄꯤꯔꯛꯑꯒ ꯅꯍꯥꯛꯅ ꯂꯧꯗ꯭ꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤꯅ ꯑꯣꯐꯔ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯂꯧꯒꯗꯕꯅꯤ ꯅꯪꯅ ꯂꯧꯕ ꯄꯥꯝꯗ꯭ꯔꯁꯨ ꯃꯉꯣꯟꯗꯒꯤ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯎ ꯑꯩ ꯑꯣꯏꯒꯦ ꯃꯁꯤꯗꯒꯤ ꯆꯔꯟꯒꯤ ꯕꯣꯁ ꯕꯣꯕꯤꯅꯁꯨ ꯆꯔꯟꯗ ꯇꯤꯞꯁ ꯑꯗꯨ ꯂꯧꯔꯨꯔꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯆꯔꯟꯅ ꯇꯤꯞꯁ ꯂꯧꯕ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯟꯖꯅꯥꯅ ꯑꯃꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯍꯥꯛ ꯊꯕꯛ ꯑꯁꯤ ꯇꯧꯔꯒ ꯇꯤꯞꯁ ꯂꯧꯗꯦ ꯍꯥꯏꯕ ꯅꯍꯥꯛꯀꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯆꯔꯟꯅꯁꯨ ꯆꯔꯟ ꯀꯧꯋꯦ ꯍꯥꯏꯔꯝꯃꯤ ꯁꯟꯖꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯔꯟꯅ ꯑꯃꯨꯛ ꯆꯔꯟ ꯀꯧꯋꯦ ꯍꯥꯏꯕꯅꯤ ꯁꯟꯖꯅꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯇꯤꯞꯁꯀꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯧꯁꯜꯂꯣ ꯍꯥꯏꯔꯝꯃꯤ ꯅꯥꯀꯟꯗ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯑꯁꯤꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯁꯟꯖꯅꯥꯅ ꯅꯝꯗꯨꯅ ꯇꯧꯗꯨꯅ ꯆꯔꯟꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯂꯧꯁꯜꯍꯜꯂꯝꯃꯤ ꯆꯔꯟꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄ ꯃꯇꯝꯗ ꯁꯟꯖꯅꯥ ꯑꯁꯤꯗꯤ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯆꯔꯟꯅ ꯁꯟꯖꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ ꯄꯩꯁꯥ ꯑꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯗꯔꯀꯥꯔ ꯇꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯄꯤꯕ ꯃꯇꯝꯗ ꯃꯤꯉꯣꯟꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯨꯝꯅ ꯄꯤꯌꯨ ꯄꯩꯁꯥ ꯄꯤꯕ ꯃꯇꯝꯗ ꯂꯪꯊꯣꯛꯑꯒ ꯄꯤꯕꯤꯒꯅꯨ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯂꯪꯊꯣꯔꯛꯑꯒ ꯄꯤꯔꯛꯄ ꯄꯣꯠꯇꯤ ꯂꯧꯗꯦ ꯍꯥꯏꯔꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯨꯕ꯭ꯔꯃꯅꯤꯌꯝꯗ ꯑꯃꯨꯛ ꯄꯤꯁꯜꯂꯝꯃꯤ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯀꯔꯤꯝꯇ ꯈꯪꯖꯅꯗꯕ ꯁꯥꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯅꯍꯥꯛꯅ ꯑꯃꯨꯛ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯁꯜꯂꯛꯏꯕ ꯑꯁꯤ ꯆꯔꯟꯅ ꯅꯪꯕꯨ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯄꯩꯁꯥꯁꯤꯡ ꯑꯁꯤꯅ ꯏꯟꯖꯣꯏ ꯇꯧꯍꯧꯔꯣꯅ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯑꯗꯨ ꯑꯩ ꯃꯤ ꯑꯇꯣꯞꯄꯒꯤ ꯄꯩꯁꯥ ꯑꯁꯤꯕꯨ ꯂꯧꯔꯗ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯐꯨꯔꯤꯠꯈꯥꯎꯗꯨꯅ ꯅꯝꯁꯟꯈꯤꯔꯝꯃꯤ ꯁꯨꯕ꯭ꯔꯃꯅꯤꯌꯝꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯁꯟꯖꯅꯥꯅ ꯁꯥꯎꯔꯒ ꯁꯨꯕ꯭ꯔꯃꯅꯤꯌꯝꯁꯨ ꯀꯤꯔꯗꯨꯅ ꯕꯦꯕꯤ ꯑꯩ ꯃꯉꯣꯟꯗ ꯄꯩꯁꯥ ꯑꯁꯤ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯗꯦꯀꯣ ꯃꯗꯨꯗꯒꯤ ꯁꯟꯖꯅꯥꯅ ꯁꯨꯕ꯭ꯔꯃꯅꯤꯌꯝꯗ ꯍꯧꯖꯤꯛ ꯀꯣꯂꯣꯝ ꯑꯉꯥꯡꯕ ꯑꯃ ꯄꯥꯏꯔꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯇꯨꯔꯤꯁ ꯒꯥꯏꯗꯁꯤꯡ ꯑꯁꯤꯗꯒꯤ ꯀꯛꯊꯠꯈꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯖꯅꯥ ꯍꯣꯏꯅ ꯕꯦꯡꯀꯣꯛ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯁꯤꯃꯤꯒ ꯊꯦꯡꯅꯈꯤ ꯅꯥꯁꯤꯃꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯅꯥꯁꯤꯃꯤ ꯀꯧꯏ ꯃꯄꯥꯅ ꯏꯟꯗꯤꯌꯥꯅꯤ ꯃꯃꯥꯅ ꯆꯩꯅꯥꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯅꯍꯥꯛꯄꯨ ꯅꯨꯄꯥꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯅꯥꯁꯤꯃꯤꯅ ꯑꯩꯗꯤ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯟꯅꯕꯨꯗꯤ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯦꯗꯤ ꯕꯣꯏ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯎꯇꯦꯁꯅ ꯑꯃꯨꯛ ꯅꯥꯁꯤꯃꯤꯗ ꯑꯗꯨꯗꯤ ꯅꯪꯒ ꯑꯩꯒ ꯈꯦꯠꯅꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯅꯥꯁꯤꯃꯤꯅ ꯁꯦꯝ ꯍꯥꯏꯔꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯥꯁꯤꯃꯤꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯅꯈꯣꯏ ꯁꯣ ꯑꯃ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯀꯔꯤ ꯁꯣꯅꯣ ꯍꯥꯏꯔꯝꯃꯤ ꯅꯥꯁꯤꯃꯤꯅ ꯄꯤꯡ ꯄꯣꯡ ꯁꯣꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯀꯔꯤꯅꯣ ꯄꯤꯡ ꯄꯣꯡ ꯁꯣꯗꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯥꯁꯤꯃꯤꯅ ꯕꯦꯡꯀꯣꯛꯀꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯒꯤ ꯐꯣꯇꯣ ꯎꯠꯇꯨꯅ ꯂꯥꯏꯚ ꯁꯣꯅꯤ ꯅꯈꯣꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯄꯤꯡ ꯄꯣꯡ ꯁꯣ ꯌꯦꯡꯅꯤꯡꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯟꯖꯅꯥ ꯍꯣꯏꯗꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯁꯣ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯕ꯭ꯔꯃꯅꯤꯌꯝꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕꯁꯨ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯅꯥꯁꯤꯃꯤꯗ ꯄꯤꯡꯄꯣꯡ ꯁꯣ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯝꯃꯤ ꯅꯥꯁꯤꯃꯤꯅ ꯁꯨꯕ꯭ꯔꯃꯅꯤꯌꯝꯒꯤ ꯃꯅꯥꯀꯣꯡꯗ ꯇꯨꯃꯤꯟꯅ ꯄꯤꯡꯄꯣꯡ ꯁꯣꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯨꯕ꯭ꯔꯃꯅꯤꯌꯝꯗ ꯅꯥꯁꯤꯃꯤꯅ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯄꯤꯔꯛꯇꯨꯅ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯁꯟꯖꯅꯥ ꯍꯣꯏꯒ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯥꯔꯊꯤꯀꯦꯌꯥꯗ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯟꯖꯅꯥꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯀꯥꯔꯊꯤꯀꯦꯌꯥꯅ ꯕꯦꯡꯀꯣꯛꯇꯨꯕꯨ ꯀꯔꯝ ꯇꯧꯕꯒꯦ ꯁꯟꯖꯅꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯗꯦꯗ ꯀꯥꯔꯊꯤꯀꯦꯌꯥꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯌꯨꯔꯥ ꯏꯆꯥꯅꯨꯄꯤ ꯅꯪ ꯎꯗꯕ ꯃꯇꯝꯗ ꯕꯕꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯁꯟꯖꯅꯥꯅ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨ ꯕꯕꯥ ꯃꯇꯝ ꯈꯔ ꯈꯛꯇꯪ ꯆꯠꯄ ꯑꯁꯤꯕꯨ ꯀꯥꯔꯊꯤꯀꯦꯌꯥꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯦ ꯄꯩꯁꯥ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ ꯏꯆꯥꯅꯨꯄꯤ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯔꯛꯄ ꯍꯦꯛ ꯅꯨꯄꯥ ꯑꯗꯣ ꯑꯩꯅ ꯍꯥꯠꯀꯗꯣꯔꯤꯕꯅꯤ ꯁꯟꯖꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯕꯕꯥ ꯑꯩꯒꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛꯅꯦ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯟꯒ ꯑꯃꯠꯇ ꯂꯩꯇꯦ ꯕꯕꯥ ꯐꯣꯟ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯌꯨ ꯍꯥꯏꯔꯒ ꯆꯔꯟꯗ ꯑꯩ ꯅꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯒꯨꯝ ꯇꯧꯏ ꯑꯁꯨꯝꯅ ꯆꯔꯟꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯟꯖꯅꯥꯅ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯎꯇꯦꯁꯇ ꯑꯣꯟꯁꯤꯜꯂꯒ ꯎꯔꯦꯗꯅ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯑꯩꯁꯦ ꯃꯁꯛ ꯈꯪꯕ ꯍꯧꯔꯦꯗꯅ ꯃꯍꯥꯛꯅ ꯑꯩꯁꯤ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ ꯍꯥꯏꯔꯛꯏꯕ ꯑꯁꯤ ꯅꯍꯥꯛꯁꯨ ꯈꯪꯉꯦꯗꯅ ꯑꯗꯨꯒ ꯁꯟꯖꯅꯥꯅ ꯃꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯔꯟ ꯍꯣꯏꯒꯤ ꯇꯨꯔꯤꯁ ꯒꯥꯏꯗꯁꯤꯡ ꯑꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯒ ꯇꯨꯔꯤꯁ ꯒꯥꯏꯗꯁꯤꯡ ꯑꯁꯤꯒ ꯂꯩꯃꯤꯟꯅꯔꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯃꯗꯨꯗꯒꯤ ꯁꯟꯖꯅꯥꯅ ꯗꯦꯗ ꯑꯩ ꯐꯣꯟ ꯑꯗꯨ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ ꯍꯥꯏꯔꯒ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯟꯖꯅꯥꯅ ꯕꯣꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯃꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ
ꯅꯠꯇ꯭ꯔꯥ ꯑꯩ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯏ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯕꯦꯡꯀꯣꯛꯇ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯤ ꯕꯦꯡꯀꯣꯛꯁꯤꯗ ꯇ꯭ꯔꯤꯞ ꯂꯥꯛꯏꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯇꯨꯔꯤꯁ ꯒꯥꯏꯗꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒ ꯑꯣꯏꯅ ꯄꯨꯟꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯃꯤꯟꯅꯕ ꯃꯤꯕꯨ ꯃꯥꯜꯂꯦꯅꯦ ꯑꯗꯨꯒ ꯁꯨꯕ꯭ꯔꯃꯅꯤꯌꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯗ꯭ꯔꯦꯁ ꯀꯣꯗ ꯑꯃ ꯇꯨ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯅꯈꯣꯏꯒꯤ ꯕꯣꯏꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯅ ꯂꯩꯕ ꯌꯥꯔꯣꯏ ꯃꯤꯁꯤꯡꯅ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯎꯍꯟꯒꯗꯧꯕꯅꯤ ꯍꯧꯖꯤꯛꯃꯛ ꯈꯨꯗ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯇꯨꯅꯕ ꯇꯧ ꯍꯥꯏꯗꯨꯅ ꯁꯨꯕ꯭ꯔꯃꯅꯤꯌꯝꯗ ꯍꯥꯏꯔꯝꯃꯤ ꯁꯟꯖꯅꯥꯒꯤ ꯌꯥꯝꯅ ꯇꯥꯀꯠꯄ ꯃꯑꯣꯡ ꯑꯁꯤꯗ ꯆꯔꯟꯗꯤ ꯎꯔꯒ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯍꯦꯟꯒꯠꯂꯛꯑꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗꯗꯤ ꯆꯔꯟ ꯍꯣꯏꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯁꯤꯜꯂꯗꯨꯅ ꯁꯟꯖꯅꯥ ꯍꯣꯏ ꯑꯁꯤꯕꯨ ꯁ꯭ꯇ꯭ꯔꯤꯠꯇ ꯀꯣꯏꯕ ꯄꯨꯊꯣꯔꯛꯑꯝꯃꯤ ꯁꯟꯖꯅꯥ ꯍꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯕꯤꯀꯨꯅ ꯁꯟꯖꯅꯥꯕꯨ ꯎꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯀꯨꯅ ꯁꯟꯖꯅꯥ ꯑꯁꯤꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯀ ꯈꯠꯇꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯟꯖꯅꯥ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯂꯝ ꯌꯥꯝꯅ ꯍꯦꯟꯕ ꯅꯨꯄꯤꯅꯤ ꯕꯤꯀꯨꯅ ꯃꯉꯣꯟꯗ ꯀꯧꯔꯛꯏꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯎꯁꯤꯠꯇꯕꯤꯗ ꯈꯨꯠꯌꯥꯏ ꯎꯠꯁꯜꯂꯝꯃꯤ ꯁꯟꯖꯅꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯕꯤꯀꯨꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯔꯟ ꯍꯣꯏ ꯑꯃꯗꯤ ꯃꯍꯥꯛꯐꯥꯎ ꯌꯥꯎꯅ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯤꯀꯨꯅ ꯁꯟꯖꯅꯥꯗ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯎꯠꯈ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯟꯅ ꯎꯠꯂꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯆꯔꯟꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯟꯖꯅꯥꯅ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯕ꯭ꯔꯥ ꯕꯤꯀꯨꯅ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕ ꯑꯁꯦ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯎꯠꯂꯝꯕ ꯑꯗꯨꯅꯤ ꯍꯥꯏꯔꯒ ꯁꯟꯖꯅꯥꯗ ꯀꯔꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯆꯔꯟꯅ ꯕꯤꯀꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯕꯨ ꯏꯟꯊꯣꯛꯑꯝꯃꯒ ꯁꯟꯖꯅꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯕꯤꯀꯨ ꯍꯣꯏꯒꯤ ꯇꯤꯝꯁꯤꯡꯁꯨ ꯆꯔꯟ ꯍꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯆꯔꯟ ꯍꯣꯏ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯕꯤꯀꯨ ꯍꯣꯏꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯂꯥꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯕꯤꯀꯨ ꯍꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤꯕꯨ ꯆꯔꯟ ꯃꯊꯟꯗꯒ ꯂꯣꯏꯅ ꯐꯨꯅꯔꯝꯃꯤ ꯑꯗꯨꯕꯨ ꯆꯔꯟ ꯃꯊꯟꯗ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯕꯤꯀꯨ ꯍꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯗꯔꯛꯑꯝꯃꯤ ꯑꯀꯣꯟꯕꯗꯗꯤ ꯕꯤꯀꯨ ꯑꯁꯤ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯆꯔꯟꯅ ꯕꯤꯀꯨ ꯑꯁꯤꯕꯨꯁꯨ ꯐꯨꯗꯨꯅ ꯊꯅꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯀꯥꯔꯇꯤꯀꯦꯌꯥꯅ ꯁꯨꯕ꯭ꯔꯃꯅꯤꯌꯝꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯑꯝꯃꯤ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯁꯔ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤꯗ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯐꯨꯒꯗꯧꯔꯤꯕꯅꯤ ꯀꯥꯔꯇꯤꯀꯦꯌꯥꯅ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯌꯥꯔꯦ ꯐꯣꯟꯗꯣ ꯕꯦꯕꯤꯗ ꯑꯃꯨꯛ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯗ ꯅꯍꯥꯛ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯁꯟꯖꯅꯥꯅ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯗꯦꯠ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯑꯗꯨꯒ ꯆꯔꯟꯗ ꯌꯦꯡꯉꯒ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯦꯟꯗꯜ ꯇꯧꯈ꯭ꯔꯦ ꯑꯩ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯕꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯦ ꯈꯔꯗꯤ ꯆꯥꯎꯊꯣꯛꯆꯩ ꯗꯦꯠꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯅ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯦꯟꯅꯍꯟꯒꯗꯧꯕꯅꯤ ꯗꯦꯠ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯆꯔꯟꯒꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯔꯟꯅ ꯁꯟꯖꯅꯥꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯗꯨꯅ ꯁꯟꯖꯅꯥꯗ ꯀꯔꯟ ꯇꯥꯔꯛꯀꯗꯣꯏ ꯍꯦꯛ ꯇꯧꯕ ꯃꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀ꯭ꯔꯤꯁ ꯀꯧꯕ ꯖꯍꯥꯖ ꯃꯄꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯖꯍꯥꯖ ꯃꯄꯨ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀ꯭ꯔꯤꯁꯅ ꯀꯧꯏ ꯖꯍꯥꯖ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯍꯥꯛ ꯑꯁꯤ ꯀꯦꯞꯇꯦꯟ ꯀꯝ ꯀꯨꯛꯅꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯀꯦꯞꯇꯦꯟꯁꯨꯅꯤ ꯑꯗꯨꯒ ꯖꯍꯥꯖ ꯑꯁꯤꯒꯤ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤꯕꯁꯨ ꯃꯍꯥꯛꯅꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯕꯣꯠ 10ꯁꯨ ꯂꯩ ꯍꯥꯏꯔꯝꯃꯤ ꯁꯟꯖꯅꯥꯅ ꯅꯪꯗꯤ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯗ꯭ꯔꯕ ꯕꯣꯠ 10 ꯑꯗꯨꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯀ꯭ꯔꯤꯁ ꯑꯗꯨꯗꯤ ꯉꯛꯑꯝꯃꯤ ꯑꯗꯨꯒ ꯁꯟꯖꯅꯥꯗ ꯃꯁꯤ ꯑꯩꯒꯤ ꯋꯥꯀꯤ ꯇꯣꯜꯀꯤꯅꯤ ꯃꯁꯤ ꯄꯥꯏꯁꯜꯂꯨ ꯅꯈꯣꯏꯅ ꯑꯦꯅꯤ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ ꯑꯗꯨꯕꯨ ꯁꯟꯖꯅꯥꯅ ꯋꯥꯀꯤ ꯇꯣꯛꯂꯤ ꯑꯁꯤ ꯍꯦꯛ ꯄꯤꯁꯜꯂꯛꯄꯒ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯁꯤꯜꯂꯝꯃꯤ ꯀꯦꯞꯇꯦꯟ ꯑꯁꯤꯁꯨ ꯑꯣꯈꯠꯂꯛꯑꯝꯃꯤ ꯁꯟꯖꯅꯥꯅ ꯀ꯭ꯔꯤꯁꯀꯤ ꯕꯣꯠ ꯑꯗꯨꯗ ꯀꯥꯅ ꯅꯈꯣꯏꯒꯤ ꯕꯣꯠꯀꯤ ꯀꯤꯆꯟ ꯂꯩꯕ꯭ꯔꯥ ꯖꯤꯝ ꯂꯩꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤꯒꯤ ꯀꯨꯛꯅ ꯀꯅꯥꯅꯣ ꯅꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤꯅ ꯀꯅꯥꯅ ꯊꯧꯒꯗꯧꯔꯤꯕꯅꯣ ꯀ꯭ꯔꯤꯁꯅ ꯕꯣꯠ ꯑꯗꯨꯒꯤ ꯀꯨꯛꯁꯨ ꯃꯍꯥꯛꯅꯤ ꯕꯣꯠ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯊꯧꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯣꯜ ꯔꯥꯎꯟꯗꯔꯅꯤ ꯍꯥꯏꯔꯝꯃꯤ ꯁꯟꯖꯅꯥꯅ ꯅꯍꯥꯛꯅ ꯑꯣꯜ ꯔꯥꯎꯟꯗꯔ ꯑꯣꯏꯔꯕꯅꯤꯅ ꯇ꯭ꯔꯤꯞ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯗꯔꯀꯥꯔ ꯇꯥꯔꯤꯕ ꯅꯊꯟꯗ ꯆꯠꯂꯣ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯤꯁꯀꯤ ꯕꯣꯠ ꯑꯗꯨꯗ ꯁꯟꯖꯅꯥ ꯍꯣꯏ ꯑꯗꯨ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯀ꯭ꯔꯤꯁꯅ ꯃꯍꯥꯛꯀꯤ ꯕꯣꯠ ꯑꯗꯨ ꯊꯧꯔꯒ ꯁꯟꯖꯅꯥꯗ ꯕꯣꯠ ꯑꯁꯤ ꯄꯥꯝꯖꯔꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯁꯟꯖꯅꯥꯅ ꯀ꯭ꯔꯤꯁꯅ ꯍꯪꯉꯤꯕ ꯑꯗꯨ ꯈꯨꯝꯗꯕꯤꯗ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯒ ꯗꯦꯠ ꯑꯩ ꯃꯁꯤꯒꯤ ꯕꯣꯠ ꯑꯁꯦ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯀ꯭ꯔꯤꯁ ꯑꯗꯨꯗꯤ ꯄꯣꯡꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯁꯟꯖꯅꯥꯅ ꯃꯈꯥ ꯇꯥꯅ ꯕꯣꯠ ꯑꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯇꯨꯅ ꯀꯦꯞꯇꯦꯟ ꯑꯁꯤꯒꯤ ꯗ꯭ꯔꯦꯁ ꯑꯁꯤꯅ ꯍꯦꯟꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯗꯦꯠ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀ꯭ꯔꯤꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯍꯣꯡꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯍꯥꯖ ꯑꯃꯗ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯀꯥꯔꯇꯤꯀꯦꯌꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯕꯦꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯕꯦꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯑꯅꯥꯟꯕ ꯄꯣꯁꯇꯔꯗ ꯂꯩꯔꯤ ꯁꯥꯔ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯕꯦꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯎꯇꯦꯁꯅꯁꯨ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗ ꯑꯩ ꯅꯥꯀꯣꯡꯒꯁꯦ ꯂꯣꯏꯅ ꯀꯥꯏꯔꯦꯗ ꯕ꯭ꯔꯦꯟꯒꯁꯦ ꯂꯣꯏꯅ ꯆꯥꯏꯗꯣꯔꯦ ꯐꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯕꯦꯕꯤꯗ ꯍꯥꯏꯗꯨꯅ ꯂꯩ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯑꯁꯤꯅ ꯇꯧꯏꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯐꯣꯟ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯒ ꯕꯦꯕꯤ ꯑꯗꯨ ꯂꯣꯛ ꯊꯨꯡꯉꯦ ꯕꯦꯕꯤ ꯑꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯕꯦꯕꯤ ꯑꯗꯨ ꯃꯀꯣꯛ ꯆꯤꯛꯑꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯟꯖꯅꯥꯗ ꯆꯥꯔꯟꯅ ꯁꯨꯞ ꯁꯦꯝꯗꯨꯅ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯟꯖꯅꯥꯅ ꯁꯨꯞ ꯑꯗꯨ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤꯕꯨ ꯁꯨꯞꯂꯥ ꯁꯤꯒꯤ ꯁꯨꯞ ꯑꯁꯤꯗꯤꯅꯦ ꯑꯩ ꯅꯃꯥꯏꯗ ꯑꯣꯏꯅ ꯍꯩꯖꯤꯜꯂꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤꯒꯤ ꯕꯣꯁ ꯕꯣꯕꯤ ꯑꯗꯨ ꯆꯪꯁꯤꯜꯂꯛꯑꯒ ꯃꯦꯗꯥꯝ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯃꯦꯗꯥꯝꯅ ꯌꯥꯝꯅ ꯄꯥꯝꯃꯒꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯑꯣꯏꯅ ꯍꯩꯙꯕꯤꯔꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡ ꯑꯁꯤꯕꯨ ꯑꯩꯗꯤ ꯁꯥꯎꯍꯟꯕ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯟꯖꯅꯥꯅ ꯑꯃꯨꯛ ꯆꯔꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯍꯥꯛ ꯁꯨꯞꯇ ꯀꯔꯤ ꯊꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯑꯄꯪꯕ ꯑꯁꯤꯗꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯆꯔꯟꯅ ꯆꯥꯎꯅ ꯁꯟꯖꯅꯥ ꯑꯗꯨꯕꯨ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯂꯪꯊꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ
Sanjana amu hello aina ngasai dagi paper hangai ba se nangonda pung ani fazalabani nangmu nana pangabro karieba nangi bing nang nangonda harakpodo Kiran naba Kiran haiba nate Charan haibani Sanjana karino naming haiba da fo adu yona kuina leiriba do asumna harakpa sidadi Charan adu sauraduna Sanjana da mamit kan yengduna lem Sanjana kari mi yengno nani yengibado asumna haiduna Sanjana Charanda yamna thina ngangduna lem masigi matungdagidi Sanjana Charan hogi team sing asibu khaitang soibagi adu ngangduna lem Sanjana gi mong sida Charan sidi sauningba hen hinkalami aduga nomagi numita amu Sanjana hoina bota mu koiba chalingai matamda Nasimina nupi kyama puduna makogi bot asida lami aduga Nasimina Sanjana da nakhoi massage to pambra oil massage body massage thai massage Sanjana hoina su yabadagi Nasimina poreiba Bangkok ki nupi sing asina Sanjana amadi maki mamanabi sing asibu loina massage tawduna lem asumna massage toriba mayam sing asi Subramaniam su ubadagi Nasimi du nakanda singthoktuna hak pusu massage to honaba hairami Nasimina mahakna taw haira hairami Subramaniam na natte nangna poreiba nupi sing asina ni hairami aduga mahakna sumakhatana nahangna poreiba nupi sing ase ngasi numidangdi masida leiro aduga party tawkhrasi haram haiwa wasi Nasimina su yabadagi numidang asida zasa sida party toram aduga sumna Sanjana hoina dance tawduna lariba si nakanda Charandi sauna yengduna lerami Maudagi Sanjana si Charan gi manakta changsilaga he boy nahak ai gi nakta law Charan su sangami aduga Sanjana na biar leibra haiduna hangam Charan na sulai haibadagi Sanjana na biar lawruso haiduna Charan na sibu thakiram maisdagi Sanjana hoidu biar myam ama thaktuna lagalem aduga somdana Nasimina Subramaniam da Bangkok ki nupi ni mapisalaktuna nupi ni duga Subramaniam adudi changkiram aduga Sanjana hoidu ngatang lerba matungda pung yengaga happy new year haiduna lawgalem haibadi mafam asida makoi si new year gi celebration tawduna lagalebani aduga mapalomdana Sanjana hoidu biar myam ama thakchankibana yamna ngaromi Charandi Sanjana gi mong sida sauningduna leibani Sanjana na ngori fari tawraga maron gi fafaraga Charanda he nahak biar thakpara nang naingonda adumna yengiba adu karigino aina biar thamdaba targadi ne nahak asi haladabuni haiduna masadu ihai haigai Charanda phugaiduna torpu matamdadi mahak adu mafam asida gyan mangduna tugaiduna toromi Charan Sanjana asibu tugadoi tawba adudagi kanbirami aduga haiba matam asidadi Sanjana gi mamanabi mayam sing asidi biar thaksalubuna maram oraga jahas asida loina ngauduna mafam khudingi taaduna lem Charan gi mamanaba sing aduna Sanjana gi mamanabi sing adubu nangna masi pusangro aina masi pusangrage nangna masi pusankro haiduna harauna duna lem aduga makoi mayamgi maraktagi nupa amana nupi amadi lem harami haiba matam asida makogi boss Babi du senthorami aduga nupi sing asibu bedroom da loina pusankro haiduna ngangam maudagi makogi boss Babi na Charan da sangsilaga Charan nahak sengna khumu nahak nupi sibu nungsiba natra aujikti nupi si nakena khuta tarabani nahak aujik kari khalibano Charan na sar nupi si aigi naktagi lamna laikhiba sine aina aujik pami base ai mahak asi uraga hene sauningba haibdu oi aina aujik mahak pu konduna leriba se aingonda karimata phaude yengo mahaki masa si yengbiu sir yamna cute oidra mahak asibo aina ahanu uba matamda yamna nungsikibani adubo ai aujik mahaki masa se uraga aingonda tugazaba haibdu ore mahakna mipum khudimактagi hele haiduna khanba mahaki chauthokjaba paisagi damakta mibu karimata oina mi oina khandaba madugi sumatakta nupi mo oiraga yu thakpa ai hojikti magi character sing asi khangabani mangonda nungsiba karimata faudre sar ai mahaki beta thambiurage hairaga Sanjana du pusankirem masigi next morning da Subramaniam na Nachimi da ngarangi numidang do adumna nungaiba aigi punsida amupok thengnaratri thank you Nachimi hairami Nachimi na nahak Russian nupi di pambra haiduna hangam Subramaniam na nupi sing adu kadai da phangani haram Nachimi na nang aiga satsi aduga nupi sing adugi manakta pubi ge haram mastigi Subramaniam na Sanjana gi mamanabi sing adu da aikoi Russian nupi sing gi so yengba chalasi harami adubu mamanabi sing adu na Sanjana adu tumi haugalaga pulap satsi harami adubu Subramaniam asina mahak tumja horsanu Charan na senaja horani mahak tumi kanda aikoi falangna sathorasi aduga mahak na haugatringa matamda aikoi helasi asumna haiduna jahas asida lermiba mipum khudimakti loina chatkirami aujik jahas asida Charan amadi Sanjana makoi ani khaktang ngaurami ngatang leraga Sanjana adu gyan taduna hogalami aduga boy aigi kopi ma poro haiduna Charan dairami adubu Sanjana na asumna haibaga Charan na maki matungdagi coffee du pisalami asumna pisalakba asida harawagi mohutta Sanjana asidi Charan doina onkhatuna kari maramgino nahakna aina order fawa tawbuloidri nana coffee si pusalaiba se nahaktiне aina order tawbulorba matungda pot adubu porokadabuni nang gyan tarabra aina haibase makoi te gedi kadai da lekre Charan na makoi sing adu chathokri pung amagi manungda halakani haramani Sanjana na hoi fare adudi yamna fresh oiba coffee ma semo aduga minute anigi matungda porokadabuni gyan tarabra aina haibase asumna haramaga Sanjana adu mapanda thulami adu mangna tholokpa matamdadi biku du maki mawangda leptuna lem biku uba sida Sanjana adu di pakatpada lorem
Aduga hꯧꯖꯤꯛ Sanjana asi Bikugi mioi kyamna mahak asibu mafam asida question duna laikhiram aduga mamangda usitkidabagi Bikuna Sanjana asida Karan tage haiduna torokpa matamdadi Sanjana na Biku sibu inthomaga Charan haiduna lawarga chelam Masdagi Sanjana da Bikuogi misingna phadogi tanaba si Charan na su ubadagi Charan na du Sanjana asibu kanbala ami Masdagi Charan na Biku da natana Bikugi geng singadu buloina fudalami aduga Charan na Sanjana asibu mafam sidagi chatkinaba haiduna makut samaga puga haiduna taw matamda Sanjana na mahaki makut adu pairakanu haram tanja si dawaw Sanjana gi toriba mo sida Charan adu sauduna mafam sidagi chatkirami adubu Sanjana na mamai leithorokpaga ikuna mahakpu nongmaina namduna lerami Sanjana ju kiraduna Charan haiduna lawrami adubu Charan asidi chatpoiramde nakandagi Bikuna pairiba nongmai adubu mahakna makut adu faraga nongmai aduna oina Sanjana da onchalami Charan gi mo sida Sanjana dudi pakatpada loirami adubu Charan na Sanjana gi maningda leriba gunda asida oina nongmai du namboirami masdagi Sanjana gi nakanda leriba gunda adusu nongmaina kapaga hatoba matungda Biku sibu kauthomaga hojik Charan na Sanjana asibu mafam asidagi puraga selami Biku gi mioi kyamasu Charan hogi matungda tanaduna lami adubu Charan amadi Sanjana makoini na Bikugi mioi sing aduna mafam asida yoksalakringai matamda bot macha amada tongduna nanthokirami adubu Bikugi team asisu akogi matung asida atopa motorbot kyamana tanaduna lam Charan su Bikugi mi sing asidagi nanthoknaba haiduna maki motorbot adubu kanna thauduna lam haiba matam asida makogi mamangda achoba jahas ama thauduna lam maisigi Charan na makogi motorbot asibu achoba jahas adugi makhadagi luppaga nanthorami asumna tawdana hojikti Bikugi makhutagi Charan amadi Sanjana makoini du nanthorami makoini su motorbot adu yamna lamna thorokpana maram oraga makogi motorbot ki thaw adu su loikhiram Sanjana na kari tawre haiduna hangami Charan na ngata ngaiko mahag yengki haram adubu sumna yengai chera sida Sanjana adu na maningdagi machin adu leptabida kari tawrobage nahak amutangdi thuna semu koi mafam asidagi chakharse haiduna koilaw lawduna lem Charan na aikoi kamaina mafam sidagi chatkadrino motorbot asi yadribani nang yamna charingdai nang thawru law motorbot asi haiduna Charan na Sanjana de yamna sauna harami Sanjana na karino nang na mo aingonda onkatuna sauglaiba se yare nang hero dauna di funare ado nang hauji karigumba kharadi taw aina haribse tadabro nangondani aikoi mafam asidagi chatlase asumna sabeng ngang laiba sida Charan adu tumina lairaga Sanjana gi mamai da kupang tharam Sanjana na kari marangino nang na aigi mai da kupang thariba se haiduna yamna sauna ngami Charan na adudi hairaga amuka suma ki mamai da kupang thazalami hauji Sanjana asi kapa ambi maudigi Charan na tumina layu nagi na chinadu he kathokpa taragadi nak aina hatokadawni Sanjana su kibana tumina kapami adu Charan na yare nak nakon machena mu tholakanu makon hek tholakpada kaidawgi yengu harami asumna Charan amadi Sanjana makoini si samudra mayai sida phong khangdabida makogi boat aduda tongduna lerami haiba sinasi ulaga film asigi intermission su mata asidoirami